ꯂꯩꯁꯤ ꯑꯃꯗꯤ ꯇꯣꯝꯕ ꯃꯜꯂꯕ ꯎꯃꯪ ꯑꯗꯨꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯤꯑꯣꯏ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨꯒ ꯊꯦꯡꯅꯔꯕꯗ ꯃꯈꯣꯏ ꯃꯔꯤꯃꯛ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯃꯤꯟꯅꯔꯛꯑꯝꯃꯤ꯫ ꯀꯝꯗꯧꯔꯒꯦ? ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯕ꯭ꯔꯥ? ꯃꯪꯒꯣꯜ: ꯆꯞ ꯆꯥꯕꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ, ꯑꯗꯨꯕꯨ ꯇꯣꯝꯆꯧ ꯃꯍꯧꯁꯥꯒꯨꯝꯅ ꯈꯨꯜ ꯑꯁꯤꯗ ꯍꯜꯂꯛꯂꯦ ꯍꯥꯏꯕꯁꯤꯃꯗꯤ ꯁꯦꯡꯂꯦ꯫ ꯂꯩꯁꯤ: ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯑꯁꯦꯡꯕ ꯂꯩꯐꯝꯗꯨꯃꯛ ꯈꯪꯉꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯕꯤꯔꯛꯀꯗꯕꯅꯤ꯫ ꯁꯦꯜꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ, ꯑꯩꯅ ꯁꯦꯜ ꯅꯈꯣꯏꯗ ꯋꯥꯠꯇꯅ ꯄꯤꯒꯅꯤ, ꯑꯗꯨꯕꯨ ꯇꯣꯝꯆꯧ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯒꯗꯕꯅꯤ꯫ ꯃꯪꯒꯣꯜ: ꯑꯩ ꯑꯗꯨꯃꯛ ꯁꯣꯏꯗꯅ ꯇꯧꯖꯒꯅꯤ, ꯑꯗꯨꯕꯨ ꯇꯣꯝꯆꯧꯗꯤ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯅꯠꯇꯕ꯭ꯔꯥ? ꯀꯔꯤꯒꯤꯗꯃꯛ ꯃꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯣ? ꯂꯩꯁꯤ: ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ, ꯑꯩꯅ ꯇꯧ ꯍꯥꯏꯔꯤꯕ ꯊꯕꯛꯇꯨꯃꯛ ꯑꯗꯨꯝ ꯇꯧꯕꯤꯌꯨ꯫ ꯃꯪꯒꯣꯜ: ꯐꯒꯅꯤ ꯑꯗꯨꯗꯤ꯫ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯪꯒꯣꯜ ꯑꯃꯗꯤ ꯈꯣꯝꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯣꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ, ꯂꯩꯁꯤ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯣ? ꯅꯪꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇꯗꯤ ꯃꯨꯟꯅ ꯈꯟꯊꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯪ ꯃꯃꯥ ꯑꯃꯁꯨ ꯑꯣꯏꯒꯗꯧꯔꯕꯅꯤ, ꯏꯆꯥꯗꯨꯒꯤꯗꯃꯛꯇ ꯅꯪ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯕ꯭ꯔꯥ? ꯂꯩꯁꯤ: ꯄꯨꯝꯅꯃꯛꯁꯦ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯂꯝꯆꯠ ꯑꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯥꯕꯨ ꯉꯥꯛꯄꯤꯗꯨꯅ ꯃꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯅꯪꯅ ꯈꯪꯂꯨ꯫ ꯃꯥꯗꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯖꯤꯕꯅꯤ, ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯄꯨ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯗ꯭ꯔꯤꯕꯅꯤ꯫ ꯃꯥꯗꯤ ꯏꯆꯥ ꯑꯁꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯤꯕꯅꯤ꯫ ꯂꯩꯁꯤ, ꯀꯔꯤꯒꯤꯅꯣ ꯇꯣꯝꯆꯧꯅ ꯅꯪꯕꯨ ꯍꯥꯠꯄ ꯄꯥꯝꯂꯤꯕꯁꯦ? ꯃꯁꯤꯒꯤ ꯃꯔꯝ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯂꯩꯁꯤ: ꯑꯩꯗꯤ ꯃꯥꯅ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯕꯅꯤ꯫ ꯑꯩꯁꯦ ꯈꯨꯜ ꯑꯁꯤꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯌꯥꯏꯃꯒꯤ ꯃꯆꯥꯅꯤ꯫ ꯑꯩꯒꯤ ꯏꯃꯥ ꯑꯩꯕꯨ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯂꯩꯈꯤꯗꯦ꯫ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯅꯝꯊꯥꯛ ꯇꯧꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯥꯒꯤ ꯁꯥꯁꯤꯟꯅꯕ ꯆꯝꯖꯕ ꯃꯇꯧ ꯑꯗꯨꯗ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯃꯥꯕꯨ ꯀꯩꯍꯥꯗ ꯊꯥꯖꯈꯤꯕ꯫ ꯄꯥꯕꯨꯡꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯊꯥꯗꯣꯛꯂꯝꯗꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯂꯟ ꯊꯨꯝ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯈꯨꯠꯇ ꯁꯤꯟꯅꯔꯛꯈꯤ꯫ ꯄꯥꯕꯨꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯌꯥꯔꯛꯑꯣꯏꯗꯕ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯁꯦꯜ ꯂꯧꯗꯨꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯈꯟꯅꯔꯝꯕꯗꯨ ꯑꯩꯅ ꯈꯪꯍꯧꯕꯗꯒꯤ ꯑꯩꯒꯤ ꯑꯔꯩꯕ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯄꯨꯔꯒ ꯑꯍꯤꯡ ꯑꯗꯨꯗ ꯑꯩ ꯆꯦꯜꯂꯛꯈꯤꯕꯅꯤ꯫ ꯇꯣꯝꯕ: ꯂꯩꯁꯤ, ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯄꯨꯛꯆꯦꯜ ꯇꯤꯟꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯁꯦ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗ ꯐꯠꯇꯕ ꯑꯃꯗꯤ ꯀꯜꯂꯛꯄ ꯋꯥꯈꯜꯗ ꯈꯟꯅꯔꯛꯂꯤꯕꯁꯤꯕꯣ? ꯂꯩꯁꯤ: ꯈꯪꯗ꯭ꯔꯦꯗ ꯇꯣꯝꯕ, ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯑꯗꯨꯕꯨ ꯏꯆꯥꯁꯤꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯔꯛꯄꯗ ꯃꯄꯥꯕꯨꯡꯕꯨ ꯊꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗꯨꯁꯨ ꯑꯩ ꯋꯥꯗꯕ ꯉꯝꯗꯦ꯫ ꯏꯆꯥꯁꯤꯒꯤ ꯈꯜꯂꯒ ꯑꯩ ꯃꯥꯕꯨ ꯍꯥꯟꯅ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯇꯣꯝꯕ: ꯑꯩꯅꯁꯨ ꯅꯪꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯂꯩꯁꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯈꯤꯇꯪꯗꯤ ꯅꯪꯕꯨ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯍꯟꯅꯤꯡꯉꯤ꯫ ꯂꯩꯁꯤ: ꯍꯣꯏ ꯇꯣꯝꯕ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯁꯤ, ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂ ꯃꯥꯜꯂꯦ꯫ ꯇꯣꯝꯕ: ꯍꯣꯏ, ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯟꯅꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯡꯖꯤꯟꯗꯨꯗꯒꯤ ꯍꯦꯛ ꯀꯥꯟꯊꯣꯔꯛꯇꯨꯅ ꯆꯠꯀꯦ ꯇꯧꯕꯒ ꯈꯣꯝꯕ ꯑꯃꯗꯤ ꯅꯣꯡꯕꯥꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯁꯣꯔ ꯐꯥꯎꯕ ꯍꯣꯟꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯈꯠꯂꯛꯄꯗ ꯇꯣꯝꯆꯧꯒꯤ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯨꯠꯇ ꯊꯥꯡ ꯑꯃꯃꯝꯁꯨ ꯄꯥꯏꯔꯝꯃꯤ꯫ ꯇꯣꯝꯕ,
nupa aniduga funaba huraklami. Aduga Laceybu umang aduda chingkhatnaba hotnarami. Laceyna umang aduda chingkhatkibadu ubada lakliba nupa anidudagi amana mabu tananaba chingkhatkirami. Tombasu maga lamba tawriba nupa adu masa mau phaba oirambana mabu maithiba piba ngamlamde. Lacey wana umang aduda chingkhalakami. Khanghaudana tunglomdagi u amana Laceygi makokta langaklami. Lacey laimai aduda dukhirami. Amung makok adu paiduna tapna hogalakami. Nupa adusu Laceygi manak tamna chinsilakami. Nakoi kana-kanano? Tondon. Aikoy Tomchaugi mioysin nangbu hatpa laklibani. Ngasina nangi aroiba numit oirabani Lacey. Lacey. Tomchauna nakoida sel kaya piduna tharakpano. Mana pirakliba seldudagi aina saru ani hengatuna nakoigi pigani. Nakoi hankro. Tondon. Madu oithokloi. Nangbu hatrabadi Tomchauna ibusu hatkigani. Lacey upai leitrabada gari karamba pambai sizinagani haina khalami. Asumna khalingai Tondon magi tunglomdagi thangadu satorami. Madu ubada Lacey pakatpana loikri. Tondon asumna changsilakami. Thangaduna Lacey bu thingi tawbada Lacey na Tondongi makhut adu pairami. Thangaduna thainaba hotnabada soidokhibadagi Laceygi mabuk nakanda thangaduna thinkirami. Madudagi mahak masadu lingba ngamlaktri laimai aduda dukhirami. Tondonsu pakatna Lacey bu siraboi ningna hundoklamlaga chenkirami. Lacey mabuk adu pahirduna kapna. Imagi thawai nang imabu waruganuko. Imana nabukan magagudre. Talak aduda umang adugi laison mitrang haiba mahaiba makaglaami. Lacey bu ubada chinsilakami. Ibema, nang bukanano? Nang noiba piba masibu karino? Babo, nasabo magtakanbi. Manawna Lacey bu tapna hugatuna magi surung tamna puraklami. Aduga mafam amada hipalami. Babo, aigi sase bugtani kanbi. Aigi thawayase. Harabasu ay thajarage. Manaw haifang khangdana. Ibema, nagi biba masida mataw karamna. Lacey. Madugidama karisu abirugan. Adubo ay kisasi batikanbiyo. Manaw. Hare, nagi apamaduma ay pangthoklagi. Lacey ahal adu hek uba matamda amadi magi leiriba mafam aduga hairabadi mahak amaiba amani haiba khangjirami. Lacey munna khanba yaba khallaba matungda aduga wafam amatanga ai pabonggi mafamda haizani pabonggi yabigadra. Manaw hayo jingnaganu. Lacey mabuk adu pairaga. Babo, aigi punsi ase pantong pangkhangdaba punsi ama haibada oi. Karigumba aina laikidaba thoklabadi aigi isa asigini haibada kanaso hada yingbinaba lairu. Aduga karigumba mahangna aigi chani haiba wafamase khangkiba mikum adu magdana mabu yingthiba kaya thorakani. Pumnamak sige hawrupamdi aigi puroibani. Manaw. Karino ibema nangna haribasingsibo ay wakal amata taba ngamdre. Karama mapana masabu hatkatawribano. Sikapna. Babo, pumnamaksa ay napagmadagi babu thajarubadagi thokibagagtani. Nung mata asum na wirakani haiba ay kalunay.
ꯂꯩꯁꯤ ꯀꯞꯅ ꯀꯞꯅ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯄꯥꯕꯨꯡ, ꯃꯥꯅ ꯄꯥꯝꯖꯕ ꯁꯦꯜ ꯄꯨꯝꯕ ꯂꯧꯖꯈ꯭ꯔꯁꯅꯨ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯁꯤꯃꯗꯤ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯍꯜꯂꯔꯣꯏꯒꯦ꯫ ꯀꯩꯗꯧꯅꯨꯡꯗ ꯏꯆꯥꯁꯤꯕꯨ ꯃꯥꯒꯤ ꯃꯆꯥ ꯑꯣꯏꯅ ꯈꯟꯕ ꯉꯝꯂꯣ, ꯃꯥꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯅꯤ꯫ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗ ꯏꯆꯥꯁꯤꯕꯨ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯟꯕꯤꯌꯨ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯑꯩꯒꯤ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯜꯂꯒ ꯃꯥꯕꯨ ꯂꯥꯡꯃꯩꯗꯣꯡ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯍꯟꯕꯤꯌꯨ꯫ ꯃꯁꯤꯅ ꯃꯥꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ꯫ ꯃꯅꯥꯎ ꯂꯩꯁꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯏꯕꯦꯝꯃ, ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯁꯤꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄꯒ ꯃꯥꯒꯤ ꯐꯤꯕꯝ ꯀꯔꯤ ꯑꯣꯏꯒꯅꯤ? ꯃꯥꯕꯨ ꯂꯥꯡꯃꯩꯗꯣꯡ ꯑꯣꯜꯍꯟꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯀꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯅ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯂꯛꯄ ꯃꯇꯝꯗ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯆꯦꯜ ꯑꯗꯨ ꯊꯥꯖꯔꯨꯗꯨꯅ ꯂꯨꯞꯈ꯭ꯔꯕꯗꯤ ꯃꯥꯕꯨ ꯁꯣꯏꯗꯅ ꯃꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯒꯅꯤ꯫ ꯂꯩꯁꯤ, ꯄꯥꯕꯨꯡ, ꯃꯁꯤꯃꯇꯪꯗꯤ ꯌꯥꯕꯤꯌꯨ꯫ ꯃꯍꯥꯛ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯃꯃꯥꯒꯤ ꯋꯥꯈꯜ ꯑꯁꯦ ꯈꯔꯗꯤ ꯃꯍꯥꯛꯅ ꯇꯥꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯃꯥꯒꯤꯗꯃꯛꯇꯅꯤ꯫ ꯑꯩꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯃꯥꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯎꯃꯪ ꯑꯁꯤꯗ ꯌꯦꯡꯁꯤꯟꯖꯒꯅꯤ꯫ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯑꯩꯅ ꯁꯦꯟꯅꯒꯅꯤ꯫ ꯃꯅꯥꯎ, ꯐꯔꯦ, ꯑꯩ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯃꯛ ꯅꯤꯡꯕ ꯊꯨꯡꯍꯜꯂꯒꯦ꯫ ꯃꯅꯥꯎ ꯐꯅ ꯀꯟꯅ ꯃꯃꯥ ꯑꯃꯗꯤ ꯃꯆꯥꯅꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯩꯁꯤ ꯂꯩꯈꯤꯗ꯭ꯔꯤ꯫ ꯂꯩꯁꯤꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡ ꯑꯗꯨ ꯃꯥꯒꯤ ꯂꯥꯏꯁꯣꯟ ꯑꯗꯨ ꯇꯧꯗꯨꯅ ꯄꯣꯛꯂꯛꯄꯒ ꯂꯥꯡꯃꯩꯗꯣꯡ ꯑꯣꯜꯍꯟꯈꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯄꯝꯈꯠꯇꯨꯅ, ꯅꯪꯒꯤ ꯊꯧꯅꯥ ꯂꯩꯕꯤꯎꯀꯣ꯫ ꯅꯪꯒꯤ ꯏꯃꯥꯅ ꯀꯠꯊꯣꯛꯂꯝꯂꯤꯕ ꯅꯪꯒꯤ ꯅꯤꯡꯊꯤꯔꯕ ꯈꯨꯗꯣꯜ ꯑꯁꯤꯗ ꯁꯥꯟꯅꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯅꯅꯤꯡꯇꯝꯅ ꯍꯤꯡꯂꯨ꯫ ꯅꯪꯒꯤ ꯅꯃꯤꯡ ꯑꯩꯅ ꯅꯪꯒꯤ ꯏꯃꯥꯒꯤ ꯃꯤꯡꯊꯣꯜ ꯂꯧꯗꯨꯅ ꯂꯩꯁꯤꯔꯥꯅꯤ ꯍꯥꯏꯅ ꯊꯣꯜꯂꯕꯅꯤ꯫ ꯆꯍꯤ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯂꯩꯁꯤꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯥꯏꯕ ꯃꯅꯥꯎꯅ ꯂꯩꯁꯤꯔꯥꯅꯤꯕꯨ ꯎꯃꯪ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯆꯠꯍꯜꯂꯝꯗꯦ꯫ ꯑꯃꯗꯤ ꯂꯩꯁꯤꯔꯥꯅꯤ ꯂꯥꯡꯃꯩꯗꯣꯡ ꯑꯣꯏꯅ ꯆꯦꯛꯂꯥꯒꯨꯝ ꯑꯇꯤꯌꯥ ꯊꯛꯇ ꯄꯥꯏꯕ ꯉꯝꯂꯕꯁꯨ ꯑꯃꯥꯏꯕ ꯃꯅꯥꯎꯒꯤ ꯌꯥꯊꯪꯗꯒꯤ ꯂꯩꯁꯤꯔꯥꯅꯤ ꯎꯃꯪ ꯑꯗꯨꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯠꯇꯅ ꯃꯐꯝ ꯑꯇꯩ ꯑꯃꯠꯇꯗ ꯆꯠꯂꯝꯗꯦ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯩꯁꯤꯔꯥꯅꯤ ꯍꯧꯖꯤꯛꯇꯤ ꯆꯍꯤ 9 ꯃꯄꯨꯡ ꯆꯞ ꯆꯥꯅ ꯐꯥꯔꯛꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯃꯅꯥꯎꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅ ꯆꯩꯁꯨ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯂꯩꯁꯤꯔꯥꯅꯤꯕꯨ ꯊꯤꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯊꯟꯇ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯊꯔꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯂꯩꯁꯤꯔꯥꯅꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯀꯗꯧꯔꯤꯅꯤ꯫ ꯅꯪꯅ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯩꯁꯤꯔꯥꯅꯤ, ꯑꯣꯖꯥ, ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯑꯃꯠꯇ ꯆꯠꯍꯟꯗꯅ ꯑꯗꯨꯃꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯤꯕ? ꯑꯃꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯔꯤꯅꯣ? ꯑꯩꯒꯤ ꯄꯥꯕꯨꯡ ꯀꯅꯥꯅꯣ? ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯂꯥꯡꯃꯩꯗꯣꯡ ꯍꯥꯏꯕ ꯁꯛꯇꯝꯁꯦ ꯑꯣꯟꯈꯤꯕꯅꯣ? ꯋꯥꯍꯪ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯂꯥꯡꯇꯛꯅꯍꯜꯂꯤ꯫ ꯇꯁꯦꯡꯅ ꯑꯩꯁꯦ ꯀꯅꯥꯅꯣ ꯑꯣꯖꯥ? ꯃꯅꯥꯎ, ꯋꯥꯔꯤꯁꯦ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯁꯣꯏꯗꯅ ꯂꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯇꯝꯗꯣ ꯌꯧꯗ꯭ꯔꯤ꯫ ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ꯫ ꯋꯥꯔꯤꯁꯤ ꯂꯤꯊꯣꯛꯄꯗ ꯅꯪꯒꯤ ꯐꯤꯕꯝꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯅ ꯃꯇꯝꯗꯣ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤꯡꯁꯦ ꯏꯟꯕ ꯇꯥꯕꯅꯤ꯫ ꯂꯩꯁꯤꯔꯥꯅꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ, ꯑꯩ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯑꯩꯕꯨꯁꯨ ꯈꯪꯍꯜꯂꯣ꯫ ꯑꯩꯒꯤ ꯏꯃꯥ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ? ꯃꯥꯒꯤ ꯃꯤꯇꯝ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯇꯠꯇꯅ ꯑꯩꯒꯤ ꯃꯤꯃꯥꯡꯗ ꯊꯣꯔꯛꯇꯨꯅ ꯑꯩꯕꯨ ꯎꯔꯒ ꯀꯞꯂꯤꯕ? ꯅꯨꯡꯁꯤꯔꯕꯤ, ꯑꯄꯣꯛꯄꯤ, ꯑꯩꯒꯤ ꯏꯃꯥ ꯃꯍꯥꯛꯄꯨ ꯀꯧꯖꯕ ꯅꯠꯇꯅ ꯏꯈꯨꯠ ꯑꯁꯤꯗ ꯅꯨꯡꯁꯤꯅ ꯀꯣꯟꯖꯕꯁꯨ ꯉꯝꯗꯕ, ꯁꯣꯛꯄꯁꯨ ꯉꯝꯗꯕ
ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯏꯃꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯏꯃꯥ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯗꯣ ꯃꯅꯥꯎ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯩ ꯋꯥꯔꯤꯁꯤꯡꯗꯣ ꯂꯤꯊꯣꯛꯄ ꯉꯝꯂꯣꯏ ꯅꯪꯅ ꯍꯌꯦꯡ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯁꯣꯏꯗꯅ ꯂꯤꯒꯅꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯩꯁꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯊꯣꯔꯛꯑꯝꯃꯤ ꯃꯅꯥꯎ ꯂꯩꯁꯤꯕꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯃꯒꯨ ꯑꯗꯨ ꯅꯣꯂꯝꯗꯨꯅ ꯆꯠꯈ꯭ꯔꯤ ꯂꯩꯁꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯩꯁꯤꯔꯥꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯕꯗꯤ ꯂꯩꯁꯤꯔꯥꯅꯤ ꯏꯃꯥ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩꯕꯨꯁꯨ ꯈꯪꯍꯜꯂꯣ ꯇꯁꯦꯡꯅ ꯑꯩ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯁꯥ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯂꯥꯛꯇꯛꯅꯍꯜꯂꯦ ꯅꯪꯕꯨ ꯇꯁꯦꯡꯅ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯔꯥ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯤꯕ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯩꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯥꯡꯃꯩꯗꯣꯡ ꯑꯣꯠꯈꯤꯕꯅꯣ ꯂꯩꯁꯤ ꯏꯃꯥꯒꯤ ꯑꯁꯥ ꯑꯃꯈꯛ ꯂꯩ ꯏꯃꯥꯒꯤ ꯅꯤꯡꯖꯕ ꯄꯟꯊꯨꯡ ꯑꯃꯈꯛꯁꯨ ꯂꯩ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯅꯥꯊꯩꯔꯒꯦ ꯈꯜꯂꯤ ꯂꯩꯁꯤꯔꯥꯅꯤ ꯑꯩ ꯏꯃꯥꯒꯤꯗꯃꯛ ꯊꯋꯥꯏ ꯑꯁꯦ ꯀꯠꯊꯣꯛꯂꯕꯁꯨ ꯉꯝꯒꯅꯤꯌꯦ ꯏꯃꯥꯕꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯍꯥꯠꯈꯤꯕꯅꯣ ꯃꯤꯁꯛ ꯑꯗꯣ ꯅꯆꯥꯗ ꯇꯥꯛꯄꯤꯌꯨ ꯃꯥꯕꯨ ꯑꯩꯅ ꯂꯦꯝꯅ ꯀꯛ ꯊꯥꯔꯣꯏ ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯨ ꯏꯃꯥ ꯂꯩꯁꯤ ꯃꯗꯨ ꯅꯠꯇꯦ ꯅꯃꯥꯅ ꯄꯥꯝꯕꯗꯤ ꯏꯃꯥꯅ ꯄꯥꯝꯂꯤꯕꯗꯤ ꯅꯪꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯄꯨꯟꯁꯤꯗꯨꯅꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯁꯦ ꯀꯥꯎꯊꯣꯛꯄ ꯇꯝꯂꯁꯤ ꯂꯩꯁꯤꯔꯥꯅꯤ ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯉꯤ ꯑꯗꯨꯒ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯀꯔꯤꯃꯠꯇ ꯑꯩ ꯇꯧꯖꯔꯣꯏ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯋꯥꯔꯤꯗꯨꯃꯗꯤ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯌꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥꯅꯤ ꯃꯃꯥ ꯑꯣꯏꯕꯤ ꯈꯛꯇꯅ ꯃꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯈꯟꯖꯕ ꯈꯛꯇ ꯅꯠꯇꯦ ꯃꯆꯥ ꯑꯣꯏꯕ ꯀꯌꯥꯅꯁꯨ ꯃꯃꯥꯒꯤꯗꯃꯛꯇ ꯆꯤꯡꯖꯥꯎꯒꯨꯝꯅ ꯂꯦꯞꯂꯤꯕꯅꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯁꯨ ꯑꯃꯅꯤ ꯏꯃꯥ ꯂꯩꯁꯤ ꯐꯔꯦ ꯏꯃꯥ ꯉꯁꯤꯗꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯒꯦ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯒ ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯃꯈꯣꯏꯗ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯂꯩꯁꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯆꯥꯅꯨꯄꯤꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥꯒꯤ ꯂꯩꯁꯤꯔꯥꯅꯤ ꯏꯃꯥꯒꯤꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯏꯁꯛ ꯍꯥꯏꯕꯕꯨ ꯅꯍꯥꯛ ꯈꯛꯇꯃꯛ ꯉꯥꯏꯔꯕꯅꯤ ꯏꯃꯥꯒꯤ ꯇꯝꯄꯥꯛ ꯑꯁꯤꯗ ꯏꯆꯥꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯗꯣ ꯏꯃꯥꯅ ꯀꯌꯥꯗ ꯋꯥꯅ ꯉꯥꯏꯖꯈꯤꯕ ꯅꯪꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯣ ꯑꯩꯅ ꯀꯌꯥꯗ ꯋꯥꯅ ꯉꯥꯏꯈꯤꯕ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯃꯪ ꯐꯥꯎꯅꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯈꯨꯠ ꯑꯁꯤꯅ ꯅꯨꯡꯁꯤꯅ ꯏꯆꯥꯕꯨ ꯀꯣꯟꯖꯕ ꯉꯝꯗ꯭ꯔꯦ ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯂꯩꯁꯤꯔꯥꯅꯤ ꯃꯄꯤꯔꯥ ꯆꯦꯟꯅ ꯏꯃꯥ ꯀꯞꯀꯅꯨ ꯅꯪꯗꯤ ꯑꯩꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯏꯃꯥꯅꯤ ꯅꯆꯥꯒꯤ ꯃꯄꯣꯛ ꯑꯁꯤꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯃꯠꯇ ꯇꯧꯖꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯏꯃꯥ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯅ ꯐꯪꯖꯒꯦ ꯑꯗꯨꯒ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯃꯍꯥꯛꯄꯨꯗꯤ ꯃꯄꯣꯛ ꯇꯔꯦꯠꯇꯁꯨ ꯃꯤ ꯑꯣꯏꯅ ꯄꯣꯛꯇꯕ ꯑꯣꯏꯔꯁꯅꯨ ꯃꯈꯣꯏꯒꯨꯝꯕ ꯀꯌꯥ ꯂꯩꯕꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯂꯦꯝ ꯑꯁꯤ ꯃꯥꯡꯁꯤꯜꯂꯛꯂꯤꯕꯁꯤꯅꯤ ꯂꯩꯁꯤ ꯏꯃꯥꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯒꯤ ꯃꯔꯝꯗꯤ ꯅꯪꯕꯨꯁꯨ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯇꯧꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯗꯨꯗ ꯌꯥꯎꯍꯟꯅꯤꯡꯗꯕꯒꯤꯗꯃꯛꯇꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯅꯪꯕꯨ ꯏꯃꯥꯒꯤ ꯈꯨꯠ ꯑꯁꯤꯗꯒꯤ ꯃꯨꯟꯗꯨꯅ ꯄꯨꯈ꯭ꯔꯕꯗꯤ ꯅꯪꯕꯨ ꯃꯍꯥꯛꯀꯤ ꯁꯥꯟꯅꯄꯣꯠ ꯑꯃꯒꯨꯝꯅ
ꯁꯤꯖꯤꯟꯅꯈꯤꯅꯤ ꯄꯥꯈꯠꯄꯗꯒꯤ ꯑꯃꯗꯤ ꯅꯪꯁꯨ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯂꯝꯕꯤ ꯑꯗꯨꯗ ꯌꯥꯎꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯏꯃꯥꯅ ꯅꯪꯕꯨ ꯂꯥꯡꯃꯩꯗꯣꯡ ꯍꯥꯏꯕ ꯁꯛꯇꯝ ꯑꯁꯦ ꯑꯣꯜꯍꯟꯈꯤꯕꯅꯤ ꯏꯃꯥꯁꯨ ꯈꯪꯉꯤ ꯅꯪꯅ ꯃꯁꯤꯒꯤ ꯁꯛꯇꯝ ꯑꯁꯦ ꯄꯥꯝꯗꯦ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯄꯥꯝꯂꯣ ꯂꯩꯁꯤꯔꯥꯅꯤ ꯏꯃꯥꯅ ꯅꯆꯥ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯊꯣꯛꯄꯤꯔꯝꯂꯕ ꯈꯨꯗꯣꯜ ꯑꯁꯤꯅ ꯑꯩ ꯄꯦꯟꯖꯔꯒꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯃꯥꯒꯤ ꯅꯤꯡꯊꯤꯔꯕ ꯎꯃꯪ ꯑꯁꯤꯗ ꯁꯥꯟꯅꯗꯨꯅ ꯑꯗꯨꯝ ꯍꯤꯡꯖꯒꯦ ꯂꯩꯁꯤꯔꯥꯅꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯋꯥꯈꯜ ꯇꯥꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯃꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯈꯜ ꯑꯃꯗꯤ ꯀꯔꯤꯃꯠꯇ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕ ꯃꯃꯤ ꯑꯃꯗ ꯎꯠꯈꯤꯗ꯭ꯔꯤ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯤ ꯂꯩꯁꯤꯔꯥꯅꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯍꯥ ꯎꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯂꯥꯛꯂꯤꯕ ꯄꯥꯈꯪ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯑꯅꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯃꯗ ꯌꯦꯡꯂꯛꯏ ꯏꯊꯥ ꯊꯥꯖꯅ ꯂꯩꯁꯤꯔꯥꯅꯤꯅ ꯇꯣꯡꯂꯤꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯣꯏꯅ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯎꯖꯥꯎ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯏ ꯃꯁꯥꯁꯨ ꯌꯥꯝꯅ ꯌꯥꯝꯕꯅ ꯎ ꯑꯗꯨꯒꯤ ꯃꯅꯥ ꯀꯌꯥ ꯑꯃꯅꯁꯨ ꯍꯧꯕꯅ ꯃꯥꯕꯨ ꯇꯣꯡꯕꯗꯤ ꯎꯔꯝꯗꯦ ꯌꯦꯡꯁꯨ ꯌꯦꯡꯂꯛꯑꯝꯗꯦ ꯂꯩꯁꯤꯔꯥꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯅꯛꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯃꯊꯟꯇ ꯈꯜꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤꯁꯤꯕꯨ ꯎꯖꯥꯎ ꯑꯁꯤꯗ ꯄꯣꯊꯥꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯃꯈꯣꯏꯅ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯑꯩ ꯂꯩꯁꯤꯔꯥꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯗꯨꯃꯛ ꯂꯣꯠꯂꯝꯃꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯅꯤ ꯑꯗꯨ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯐꯝꯁꯦ ꯌꯥꯝꯅ ꯐꯖꯗ꯭ꯔꯥ ꯁꯦꯡꯂꯕ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯍꯨꯝꯂꯛꯄꯗ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯍꯦꯛꯇ ꯆꯠꯅꯤꯡꯉꯤ ꯄꯥꯏꯊꯧ ꯇꯁꯦꯡꯅ ꯐꯖꯩ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯈꯨꯠꯁꯦꯝꯅꯤ ꯂꯥꯏꯖꯥ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯉꯁꯤꯗꯤ ꯋꯥ ꯑꯃꯠꯇ ꯍꯪꯅꯤꯡꯉꯤ ꯄꯥꯏꯊꯧ ꯍꯥꯏꯌꯨ ꯅꯪꯅ ꯍꯪꯅꯤꯡꯕꯁꯤꯡꯗꯣ ꯂꯥꯏꯖꯥ ꯄꯥꯏꯊꯧ ꯅꯪ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯌꯥꯔꯛꯇꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯀꯝꯗꯧꯒꯅꯤ ꯂꯥꯡꯉꯨ ꯂꯥꯏꯖꯥ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯈ꯭ꯔꯕꯅꯤ ꯑꯩ ꯈꯪꯉꯤ ꯑꯩꯒꯤ ꯄꯥꯕꯨꯡ ꯂꯟ ꯊꯨꯝ ꯌꯥꯝꯅ ꯃꯤꯍꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯥꯒꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯃꯥꯒꯤ ꯐꯠꯇꯕ ꯋꯥꯈꯜꯁꯤꯡꯗꯣ ꯈꯟꯕ ꯄꯥꯝꯗꯦ ꯑꯩꯗꯤ ꯅꯪꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯃꯥꯟꯅꯅ ꯁꯨ ꯅꯣꯝꯂꯒ ꯅꯨꯡꯉꯥꯏꯅ ꯋꯥꯈꯜ ꯂꯩꯇꯥꯅ ꯍꯤꯡꯕ ꯄꯨꯟꯁꯤꯗꯣ ꯑꯩꯗꯤ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤꯗ ꯄꯥꯕꯨꯡꯅ ꯌꯥꯔꯛꯇꯕ ꯑꯃꯗꯤ ꯂꯥꯞꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯛꯂꯕꯁꯨ ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯤꯕꯅꯤꯅ ꯅꯪꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯗꯕꯅꯤ ꯂꯥꯏꯖ ꯃꯣꯃꯣ ꯅꯣꯛꯅ ꯅꯪꯕꯨ ꯉꯝꯃꯗ꯭ꯔꯅꯦ ꯑꯩꯈꯣꯏꯗ ꯂꯩꯕꯗꯣ ꯄꯥꯏꯊꯧ ꯉꯝꯅꯤ ꯀꯔꯤꯒꯤ ꯉꯝꯃꯣꯏ ꯐꯠꯇ꯭ꯔꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯄꯥꯗꯨꯒ ꯂꯩꯃꯤꯟꯅꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯄꯣꯛꯄ ꯅꯠꯇ꯭ꯔꯁꯨ ꯂꯥꯏꯔꯖꯔꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯁꯛ ꯑꯗꯨꯒ ꯂꯩꯖꯒꯦ ꯑꯩꯒꯤ ꯑꯄꯣꯛꯄ ꯄꯥꯕꯨꯡ ꯅꯠꯇ꯭ꯔꯁꯨ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯄꯥꯕꯨꯡꯗꯤ ꯑꯩꯒꯤꯁꯨ ꯄꯥꯕꯨꯡ ꯅꯠꯇꯕ꯭ꯔꯥꯅꯦ ꯃꯥꯅꯦ ꯌꯥꯝꯅ ꯆꯨꯝꯃꯤ ꯋꯥꯔꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯊꯦꯡꯂꯂꯤ ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ ꯉꯥꯏꯍꯥꯛꯇꯪ ꯂꯩꯈꯤꯁꯦ ꯌꯥꯝꯅ ꯊꯦꯡꯕ ꯀꯧꯗ꯭ꯔꯤ ꯀꯩꯅꯣ ꯄꯥꯔꯤꯁꯨ ꯎꯃꯪ ꯑꯁꯤꯒꯤ ꯅꯣꯛ ꯌꯦꯡꯅꯨꯅꯤꯅ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯤꯕꯗꯨꯅꯤ ꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤꯁꯦ ꯂꯥꯏꯖꯥ ꯃꯥꯗꯤ ꯉꯍꯥꯟ ꯃꯈꯩ ꯈꯨꯜ ꯑꯃꯗ ꯂꯩꯔꯨꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯁꯤꯗ ꯌꯦꯡꯕꯅ ꯉꯥꯎꯔꯝꯂꯅꯤ ꯄꯥꯏꯊꯧ ꯏꯊꯧ ꯄꯥꯔꯤꯁꯦ ꯄꯥꯈꯪꯗꯤ ꯐꯥꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯁꯨ ꯈꯪꯂꯤꯕꯅꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯤ ꯑꯉꯥꯡꯒꯨꯝꯕꯅꯤ ꯄꯥꯏꯊꯧ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯈꯔ ꯑꯃꯅꯗꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯂꯥꯏꯅ ꯈꯟꯗꯣꯛꯅꯩ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯈꯤ ꯈꯔ ꯑꯃꯅ ꯋꯥꯅ ꯂꯦꯜꯂꯤ ꯑꯗꯨꯒ ꯃꯄꯣꯛ ꯊꯤꯅ ꯄꯣꯛꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅꯁꯨ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯤ ꯃꯈꯣꯏꯁꯤꯡꯗꯣ ꯌꯥꯝꯅ ꯋꯥꯅ ꯈꯪꯂꯝꯒꯅꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩꯁꯨ ꯑꯃꯅꯤ ꯄꯥꯏꯊꯧ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯂꯥꯏꯖꯥ ꯈꯪꯗ꯭ꯔꯦꯗ ꯑꯩꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕ ꯍꯥꯏꯕꯗꯣ ꯊꯣꯛꯂꯗ꯭ꯔꯥ
ꯂꯥꯏꯖꯥ ꯅꯪꯁꯦ ꯋꯥꯈꯜ ꯄꯪꯈꯜꯗ ꯈꯟꯖꯤꯟꯈ꯭ꯔꯦ ꯅꯨꯡꯁꯤꯕꯕꯨ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨꯅ ꯃꯄꯣꯛ ꯊꯤꯅ ꯄꯣꯛꯂꯝꯂꯕꯁꯨ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅ ꯉꯁꯤꯗꯤ ꯅꯪ ꯑꯩ ꯊꯦꯡꯅꯔꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯇꯣꯞꯄ ꯁꯛꯇꯝ ꯑꯃꯗ ꯂꯧꯗꯨꯅ ꯄꯣꯛꯂꯕꯁꯨ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇꯕꯨ ꯇꯝꯂꯝꯂꯕꯗꯤ ꯊꯨꯡꯅꯔꯣꯏ ꯍꯥꯏꯕ ꯂꯩꯇꯦ ꯂꯥꯡꯃꯩꯗꯣꯡ ꯑꯣꯟꯈ꯭ꯔꯕꯤ ꯅꯤꯡꯕ ꯀꯥꯏꯔꯕꯤ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯇꯝꯂꯝꯕꯅ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯟꯗꯨꯅ ꯍꯤꯡꯂꯤꯕꯁꯤꯅꯤ ꯄꯨꯝꯅꯃꯛ ꯃꯄꯨ ꯃꯍꯥꯛꯀꯤ ꯂꯤꯂꯥ ꯍꯥꯏꯕꯗꯨꯅꯤ ꯄꯥꯏꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯤꯔꯥꯅꯤ ꯃꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯂꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯨꯝꯕꯤ ꯂꯥꯏꯃꯩꯗꯣꯡ ꯑꯣꯜꯂꯕꯤ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯇꯤꯟꯗꯨꯅ ꯍꯤꯡꯂꯤ ꯍꯥꯏꯕ ꯑꯩꯒꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯇꯪ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯅꯨꯡꯁꯤꯕꯤꯕ ꯑꯃꯗꯤ ꯈꯪꯕꯤꯕ ꯑꯃꯇꯪ ꯂꯥꯛꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯂꯥꯏꯖꯥ ꯃꯥꯅꯤ ꯄꯨꯝꯅꯃꯛ ꯃꯄꯨ ꯃꯥꯒꯤ ꯂꯤꯂꯥ ꯉꯥꯛꯇꯅꯤ ꯄꯥꯏꯊꯧ ꯀꯥꯟꯅꯗꯦꯁꯦ ꯃꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯁꯤꯡꯁꯦ ꯁꯥꯟꯅꯗꯅ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯇꯥꯎ ꯄꯔꯤ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯆꯣꯛꯁꯤ ꯀꯩꯗꯧꯔꯒꯦ ꯂꯩꯁꯤꯔꯥꯅꯤ ꯃꯇꯣꯝꯇ ꯈꯟꯖꯩ ꯀꯅꯥꯅꯣ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯕꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯂꯣꯛꯇ ꯆꯠꯇꯨꯅ ꯌꯦꯡꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯂꯩꯁꯤꯔꯥꯅꯤ ꯇꯞꯅ ꯇꯞꯅ ꯑꯣꯖꯥ ꯑꯗꯨꯗꯒꯤ ꯄꯥꯏꯗꯨꯅ ꯂꯣꯛ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯂꯣꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃꯈꯛ ꯏꯁꯤꯡ ꯁꯥꯟꯅꯕꯗꯨ ꯎꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯉꯥꯏꯍꯥꯛ ꯂꯩꯁꯤꯔꯥꯅꯤ ꯈꯣꯏꯗꯥꯖꯅ ꯌꯦꯡꯖꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯑꯣꯟꯊꯣꯔꯛꯄꯗ ꯂꯩꯁꯤꯔꯥꯅꯤꯕꯨ ꯎꯕꯗ ꯀꯤꯗꯨꯅ ꯂꯣꯛ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯄꯥꯏꯊꯧꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯁꯤꯔꯥꯅꯤ ꯄꯥꯈꯠꯅ ꯆꯦꯟꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯊꯟꯇ ꯈꯜꯂꯝꯃꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯒ ꯑꯩꯅ ꯅꯥꯊꯩꯗꯨꯅ ꯆꯦꯟꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕꯁꯦ ꯑꯩ ꯅꯨꯄꯥꯁꯤꯕꯨ ꯀꯜꯂꯝꯂꯒꯦ ꯂꯩꯁꯤꯔꯥꯅꯤ ꯂꯣꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯦꯜꯂꯛꯂꯝꯃꯤ ꯄꯥꯔꯤ ꯃꯁꯥꯗꯨ ꯅꯤꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯂꯩꯁꯤꯔꯥꯅꯤꯅ ꯃꯊꯛꯇ ꯄꯥꯏꯈꯠꯇꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗ ꯃꯥꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯗꯨꯅ ꯆꯤꯡꯈꯠꯄꯤꯔꯒ ꯂꯩꯃꯥꯏꯗ ꯊꯝꯕꯤꯔꯝꯃꯤ ꯄꯥꯔꯤ ꯀꯤꯅ ꯈꯤꯇꯪ ꯆꯠꯊꯣꯛꯏ ꯂꯩꯁꯤꯔꯥꯅꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯀꯤꯕ ꯄꯨꯝꯕ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯀꯤꯖꯕ꯭ꯔꯥ ꯃꯔꯨꯞ ꯑꯩꯗꯤ ꯐꯠꯇꯕ ꯃꯤꯑꯣꯏ ꯅꯠꯆꯗꯦ ꯇꯁꯦꯡꯅ ꯅꯪꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯖꯕ ꯈꯛꯇꯅꯤ ꯄꯥꯔꯤ ꯂꯥꯡꯃꯩꯗꯣꯡ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯪꯂꯝꯃꯤ ꯉꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯑꯗꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣꯝꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯤꯕꯒꯦ ꯂꯩꯁꯤꯔꯥꯅꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯉꯩ ꯇꯨꯡ ꯍꯟꯗꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯔꯝꯗꯤ ꯄꯥꯏꯊꯧ ꯑꯃꯗꯤ ꯂꯥꯏꯖꯥ ꯄꯥꯔꯤ ꯍꯜꯂꯛꯇꯕꯗꯨꯗ ꯃꯇꯝ ꯊꯤꯟꯖꯤꯜꯂꯛꯄꯒ ꯄꯥꯈꯠꯇꯨꯅ ꯃꯥꯕꯨ ꯊꯤꯕ ꯂꯥꯛꯄꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯞꯅ ꯂꯥꯛꯄꯗꯨ ꯎꯔꯕꯗ ꯃꯍꯥꯛ ꯊꯨꯅ ꯆꯠꯈꯤꯕꯅꯤ ꯄꯥꯏꯊꯧ ꯑꯃꯗꯤ ꯂꯥꯏꯖꯥ ꯑꯁꯨꯝ ꯂꯣꯛ ꯑꯗꯨ ꯅꯛꯁꯤꯜꯂꯛꯄꯗ ꯄꯥꯔꯤꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯏ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯐꯤꯔꯣꯟꯒꯁꯦ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ ꯅꯪꯕꯨ ꯂꯣꯛ ꯑꯁꯤꯗ ꯇꯥꯁꯤꯜꯂꯨꯔꯕꯣꯕ ꯄꯥꯔꯤ ꯑꯍꯣꯏ ꯏꯇꯥꯎ ꯏꯁꯤꯡ ꯑꯁꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯅꯤ ꯑꯗꯨꯗ ꯁꯣꯏꯕꯗꯒꯤ ꯇꯥꯁꯤꯟꯈꯤꯕꯅꯤ ꯄꯥꯏꯊꯧ ꯐꯔꯦꯁꯦ ꯂꯥꯛꯑꯣ ꯍꯟꯅꯕ ꯇꯧꯔꯁꯦ ꯑꯃꯨꯛ ꯅꯥꯔꯅꯤ ꯅꯪ ꯄꯥꯔꯤ ꯍꯣꯏ ꯑꯗꯨ ꯏꯇꯥꯎ ꯇꯁꯦꯡꯅ ꯂꯥꯡꯃꯩꯗꯣꯡ ꯍꯥꯏꯕꯁꯤ ꯂꯩꯕꯖꯥꯠꯅꯤꯀꯣ ꯋꯥꯔꯤꯗꯕꯨꯗꯤ ꯀꯌꯥꯔꯛ ꯇꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯃꯁꯛꯇꯤ ꯉꯁꯤꯗ ꯎꯏ ꯄꯥꯔꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯀꯔꯤꯅꯣ ꯄꯥꯔꯤ ꯀꯔꯥꯏꯗꯒꯤ ꯂꯥꯡꯃꯩꯗꯣꯡꯅꯣ ꯃꯁꯤꯒꯤ ꯎꯃꯪꯁꯤꯗꯤ ꯂꯥꯡꯃꯩꯗꯣꯡ ꯑꯃꯠꯇ ꯂꯩꯇꯕ ꯃꯐꯝꯅꯤ ꯃꯁꯤꯗꯒꯤ ꯈꯔ ꯀꯥꯈꯠꯂꯒ ꯌꯨꯝ ꯑꯃ ꯂꯩꯕꯅꯤ ꯃꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯏꯕ ꯃꯅꯥꯎ ꯀꯧꯕ ꯑꯃ ꯂꯩꯕꯅꯤ ꯎꯃꯪ ꯑꯁꯦ ꯃꯥꯒꯤ ꯃꯈꯨꯠ ꯆꯟꯕꯒ ꯃꯥꯟꯅꯔꯤꯕꯅꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯀꯌꯥ ꯑꯁꯦ ꯃꯥꯅ ꯉꯥꯛꯁꯦꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯡꯃꯩꯗꯣꯡ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯊꯋꯥꯏ ꯑꯣꯏꯔꯕꯁꯨ ꯂꯩꯔꯕꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯊꯨꯜ ꯑꯃ ꯐꯥꯎꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨꯁꯨ ꯈꯪꯍꯜꯂꯛꯀꯅꯤ ꯑꯗꯨꯕꯨ ꯄꯥꯏꯊꯧ ꯑꯩꯅ ꯍꯧꯖꯤꯛꯇ ꯎꯈꯤꯕ ꯑꯗꯨꯗꯤ ꯂꯥꯡꯃꯩꯗꯣꯡꯅꯤ ꯑꯩꯅ ꯂꯣꯛ ꯑꯁꯤꯗ ꯏꯔꯥꯛꯅꯔꯤꯉꯩ ꯃꯥꯅ ꯑꯩꯕꯨ ꯀꯟꯕꯤꯔꯝꯕꯅꯤ ꯄꯥꯏꯊꯧ
Pari, nangi kadardo mo horak labra. Ama boire, ama boire. Thawai da hingori base, iham na farabani. Lao, hana batawrasi. Amung matam se, thengtharagum siba. Makoi ihumadu mayamai kay pangkrami. Pari, tunglom dadi hana di yung jarami. Numidangi matamadu, tasilagli. Laisirani mumunok na matanta wakandawrami. Ngasay ay na, thengnakiba mahal ado. Adumang aygi, imit asida udo na talay. Kaygino, aygi tamoy sida, pawragliba ihulase. Musibo itok bayadaw ribrane. Amuhan na mabu, uba panglaroydra. Ay na mabu kanjariba, wakalasiga. Mana di aybu, umada, akiba pawriba. Matawasiga. Adubu karigumba, ma, amade aygi laibak tamlam labadi. Mana umadi soydana ibuna balakini. Somdana parisu hirli bahai buduni. Nakal amadamu on, nakan amadamu on, wakal kaya matawri. Ay ngasay ukibadubu, langwidong natabrane. Ay nahibada ka na su tazaroy. Aduna ay amuk tangde. Chato na yung lupa na chunggani. Ay kikaurang basikok na ba? Madi, patabalay mong do di mandi. Madi, patabalang may dong di mandi. Mayam na di, makoy bubada kaya da kinariba. Madi tungan mamakalgi, lang may dong ni. Ay kipun siya siya sumana kanbiri. Magilaman naman dito sila ba ni Aisyo? Aduna, mabu, tagat wahi amatangoy rabaso. Hayro ba na pagani kali? Ay hayang magsalaga unaruragi. Matanggi numita paringan tana umang aduda lang maydong amadi. Mahako unakiba mafamlo aduda laami. Aduga ako'y bada kuyang do na layrami. Laysira ni sumatumta surung manung aduda madong wakal kaya makhando na layrami. Ay nakaliba wakal sa. Ay ranbo oiradra. Masibu utok daw ribra. Sa kandaban lamlan ba na hakpo, ay nanungsiriru ba karigino. Laysira ni so asum na surung adudagi thora ami. Talag aduda manakso makuta kari-karino manamasang karapayra duna, jangla ami. Hay, ibema, nang bukaray da chakadaw ribano. Laysira ni. Oja, mafam asida dum pamjindu na laybado. Wakal se yamna maksile. Aduna ngayag haksing lang nugi tawbani. Ojabu ayok si dagadayda satpirubano. Manaw. Ha, mana masing kara yenglubani da. Laysirani. Oja, engunda dum haiba yadaro. Ojagi phibam asida haksangdo yamna sonjilagani. Ado oja, aisu cha insang thongba tambiyu. Aisu isana nupi ama oina thabak ingkhang loina haibi matik sabi nupi habado oiba pami. Manaw. Hoi hoi. Ado chakse ngihak leiraga thongsi. Ay ngihak pothakigi. Khongsisu khara sokthari. Ha, nangsu ngihak haksik languni hairabani nane. Ngihak thoklur. Nang nahalakpaga sakto hongnaba tawrasi. Laysirani. Hoi oza. Laysirani su chatkirami. Wakalda madong kari no khanduna lo adumda anmu pairami. Asam naksiklaglabada mahag na urami. Sakhangdaba lamlan ba mahag aduna lo adugi manakta usaw aduda matong awaba maithonga loinana phamduna leirami. Madu ubada Laysirani khangudana magi thamoida garigumba khara phauroklami. Chongliba magi mihul adu lepu haiba yadrabada makut aduna mathabakta thamduna. Karino, aygi thamoisida khangudana phaurakliba ihulasibo. Masibu oithokpa yagadawribrane. Lamlanba, kanano haibasu khangdriba mahakpu karigi aygi thamoisina nuksiruriba. Nati, masi oithokpa khakyar. Aydi taibang miyoibadagi tongan taraba misak amani. Madi aygi imagi punsi asina asumna
ꯑꯋꯥꯐꯝꯗ ꯑꯣꯏꯍꯟꯈꯤꯁꯅꯨ ꯐꯠꯇ꯭ꯔꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯈꯣꯏꯒꯤ ꯋꯥꯆꯠ ꯑꯗꯨꯒꯤꯅꯤ ꯑꯩ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏꯗ ꯂꯩꯁꯤꯔꯥꯅꯤ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩ ꯈꯪꯍꯧꯗꯅ ꯄꯥꯔꯤꯁꯨ ꯃꯀꯣꯛ ꯑꯗꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯅꯥꯀꯜꯂꯣꯟꯗꯣꯝꯗ ꯌꯦꯡꯂꯛꯄꯗ ꯃꯄꯥ ꯆꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯤꯠꯆꯥꯟꯅꯔꯝꯃꯤ ꯄꯥꯔꯤ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ ꯂꯩꯁꯤꯔꯥꯅꯤ ꯇꯨꯡ ꯍꯟꯗꯨꯅ ꯆꯪꯒꯦ ꯍꯥꯏꯅ ꯇꯧꯏ ꯄꯥꯔꯤꯅ ꯀꯧꯔꯛꯑꯝꯃꯤ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯂꯩꯁꯤꯔꯥꯅꯤ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ ꯄꯥꯔꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯈꯟꯖꯕ ꯄꯨꯝꯕ ꯆꯨꯝꯕ ꯑꯣꯏꯔꯝꯂꯦ ꯑꯩꯕꯨ ꯉꯔꯥꯡ ꯀꯟꯕꯤꯈꯤꯕ ꯃꯤꯁꯛ ꯑꯗꯣ ꯂꯥꯡꯃꯩꯗꯣꯡꯅꯤ ꯅꯍꯥꯛꯅꯤ ꯂꯩꯁꯤꯔꯥꯅꯤ ꯃꯥꯅꯤ ꯅꯪꯕꯨ ꯀꯟꯕꯤꯈꯤꯕ ꯃꯤꯁꯛꯇꯣ ꯑꯩꯅꯤ ꯄꯥꯔꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯅꯥꯅꯁꯨ ꯋꯥꯐꯝ ꯑꯁꯦ ꯊꯥꯖꯕ ꯈꯔ ꯋꯥꯠꯀꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯡꯃꯩꯗꯣꯡ ꯑꯃꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯀꯅꯥꯅꯁꯨ ꯊꯥꯖꯕꯤꯔꯣ ꯀꯅꯥꯅꯁꯨ ꯊꯥꯖꯕꯤꯔꯤ ꯑꯩꯅ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯊꯥꯖꯕ ꯋꯥꯠꯀꯗꯕ ꯋꯥꯍꯩꯗꯤ ꯍꯥꯏꯔꯨꯗꯕꯅ ꯍꯦꯟꯅ ꯐꯩ ꯑꯗꯨꯗ ꯅꯪꯅ ꯍꯥꯏꯁꯨ ꯍꯥꯏꯔꯨꯅꯨ ꯀꯅꯥꯅꯁꯨ ꯋꯥꯐꯝ ꯑꯁꯦ ꯊꯥꯖꯕꯤꯔꯣ ꯄꯥꯔꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯍꯥꯛꯀ ꯊꯦꯡꯅꯔꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯦ ꯊꯥꯖꯕꯤꯗ꯭ꯔꯕꯁꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯄꯨꯔꯛꯇꯨꯅ ꯅꯍꯥꯛꯀ ꯎꯅꯍꯜꯂꯕꯗꯤ ꯁꯣꯏꯗꯅ ꯊꯥꯖꯒꯅꯤ ꯈꯜꯂꯤ ꯂꯩꯁꯤꯔꯥꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯩꯅ ꯅꯪꯒꯤ ꯊꯋꯥꯏꯗꯨꯕꯨ ꯀꯟꯕꯤꯔꯒ ꯑꯩꯕꯨ ꯑꯃꯨꯛ ꯑꯋꯥꯐꯝꯗ ꯇꯥꯍꯟꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯆꯠꯈ꯭ꯔꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯑꯩꯈꯣꯏꯁꯦ ꯑꯩ ꯇꯁꯦꯡꯅ ꯀꯤꯖꯩ ꯄꯥꯔꯤ ꯑꯩꯕꯨ ꯑꯗꯨꯝꯅ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯑꯩꯗꯤ ꯐꯠꯇꯕ ꯃꯤꯑꯣꯏ ꯅꯠꯆꯗꯦ ꯑꯗꯣꯝꯅ ꯑꯩꯕꯨ ꯀꯟꯕꯤꯈꯤꯕ ꯃꯗꯨꯒꯤꯗꯃꯛ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯊꯥꯒꯠ ꯋꯥꯍꯩ ꯐꯣꯡꯗꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯂꯩꯁꯤꯔꯥꯅꯤ ꯅꯨꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯄꯥꯔꯤ ꯂꯩꯁꯤꯔꯥꯅꯤꯕꯨ ꯌꯦꯡꯅ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯣꯛ ꯑꯗꯨꯒꯤ ꯅꯥꯀꯟ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯋꯥꯔꯤꯁꯨ ꯅꯛꯁꯤꯟꯅꯔꯛꯂꯝꯃꯤ ꯄꯥꯔꯤꯁꯨ ꯇꯁꯦꯡꯅ ꯂꯩꯁꯤꯔꯥꯅꯤꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯂꯩꯁꯤꯔꯥꯅꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥ ꯂꯩꯁꯤꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯋꯥꯈꯜ ꯑꯁꯤ ꯃꯥꯒꯤ ꯃꯐꯝꯗ ꯊꯝꯍꯟꯅꯤꯡꯗꯦ ꯍꯥꯏꯕ ꯃꯥ ꯈꯪꯕꯅ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ ꯃꯇꯝꯗꯤ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯗꯤ ꯎꯍꯣꯡꯕ ꯅꯥꯏꯗꯦ ꯅꯣꯡꯃꯗꯤ ꯄꯥꯔꯤ ꯃꯄꯥꯕꯨꯡ ꯇꯣꯝꯆꯧꯅ ꯃꯥꯕꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯂꯝꯃꯤ ꯏꯄꯥꯒꯤ ꯄꯥꯔꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩ ꯃꯄꯥ ꯑꯗꯨꯅ ꯅꯉꯣꯟꯗ ꯃꯆꯥꯅꯨꯄꯤꯕꯨ ꯊꯥꯖꯕ ꯄꯥꯝꯃꯤ ꯃꯁꯤꯕꯨ ꯅꯪꯕꯨ ꯀꯔꯤ ꯈꯟꯒꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ ꯃꯍꯩ ꯃꯁꯤꯡꯁꯨ ꯌꯥꯝꯅ ꯍꯩ ꯄꯥꯔꯤ ꯋꯥꯗꯨ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯄꯥꯕꯨꯡ ꯋꯥꯐꯝ ꯑꯗꯨ ꯅꯆꯥꯗꯤ ꯀꯌꯥ ꯄꯥꯝꯖꯗꯦ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯗꯣꯛꯄꯤꯈꯣ ꯑꯩ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯅꯨꯡꯁꯤꯔꯨꯔꯦ ꯄꯥꯕꯨꯡ ꯇꯣꯝꯆꯧ ꯌꯥꯝꯅ ꯉꯛꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯒꯤ ꯈꯪꯅꯖꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯩꯖꯩ ꯍꯥꯏꯕꯁꯦ ꯀꯔꯤꯒꯤ ꯅꯪꯅ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕꯅꯣ ꯄꯥꯕꯨꯡꯅꯗꯤ ꯋꯥ ꯑꯄꯨꯝꯕ ꯂꯣꯏꯊꯣꯛꯈ꯭ꯔꯕꯅꯤ ꯄꯥꯔꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯄꯥꯕꯨꯡ ꯑꯩ ꯃꯍꯥꯛ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨ ꯇꯣꯝꯆꯧ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯑꯗꯣ ꯏꯆꯥꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯗꯥꯏꯗꯒꯤꯅꯣ ꯀꯩ ꯂꯝꯗꯒꯤꯅꯣ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯅꯣꯡꯃ ꯄꯨꯔꯒ ꯂꯥꯛꯑꯣ ꯄꯥꯔꯤ ꯄꯥꯕꯨꯡ ꯅꯆꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯑꯗꯨꯕꯨ ꯅꯆꯥꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯃꯍꯥꯛꯄꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯨꯔꯦ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯆꯧ ꯆꯃꯝꯅꯔꯝꯃꯤ ꯄꯥꯔꯤꯅ ꯃꯄꯥꯕꯨꯡꯒꯤ ꯆꯃꯝꯅꯕ ꯋꯥꯈꯜ ꯄꯨꯝꯕ ꯀꯣꯛꯅꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯆꯧ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯝꯃꯤ ꯀꯔꯤ ꯂꯥꯡꯃꯩꯗꯣꯡ ꯍꯥꯏꯕ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯂꯥꯡꯃꯩꯗꯣꯡ ꯑꯃꯅ ꯃꯇꯧ ꯀꯔꯝꯅ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯑꯁꯤꯒꯤ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯒꯅꯤ
ꯂꯥꯡꯃꯩꯗꯣꯡ ꯑꯗꯨ ꯍꯥꯠꯇꯕ ꯌꯥꯗꯦ꯫ ꯌꯥꯝꯈ꯭ꯔꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯦ ꯑꯔꯦꯝꯕꯗ ꯃꯥꯡꯈꯤꯕꯗꯤ ꯈꯛ ꯌꯥꯔꯣꯏ꯫ ꯇꯣꯝꯆꯠ ꯃꯣꯃꯣꯟ ꯑꯃ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯗꯨꯅ ꯑꯗꯨꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ? ꯄꯥꯕꯨꯡ ꯍꯌꯦꯡꯃꯛ ꯆꯠꯂꯒ ꯃꯥꯕꯨ ꯎꯅꯔꯨꯁꯤ꯫ ꯄꯥꯔꯤꯁꯨ ꯃꯄꯥꯕꯨꯡꯒꯤ ꯇꯧꯁꯤꯟꯅꯕ ꯋꯥꯍꯩ ꯑꯗꯨꯗ ꯊꯥꯖꯔꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯩꯁꯤꯔꯥꯅꯤ ꯃꯇꯣꯝꯇ ꯎꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯅꯣꯛꯅ ꯅꯣꯛꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯂꯩꯁꯤꯔꯥꯅꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯂꯩꯁꯤꯔꯥꯅꯤ ꯀꯨꯝꯊꯔꯛꯇꯨꯅ ꯏꯃꯥ, ꯑꯩ ꯏꯃꯥꯕꯨ ꯉꯥꯏꯔꯝꯃꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯆꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯏꯃꯥꯗ ꯇꯥꯟꯅꯖꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯦ ꯑꯣꯏꯊꯣꯛꯈ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯗꯤ ꯅꯆꯥ ꯈꯪꯖꯗ꯭ꯔꯦ꯫ ꯂꯩꯁꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯅꯔꯞ ꯇꯧꯅ ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯁꯤꯡ ꯑꯗꯣ꯫ ꯂꯩꯁꯤꯔꯥꯅꯤ, ꯏꯃꯥ, ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯤ꯫ ꯃꯥꯅꯁꯨ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ꯫ ꯏꯃꯥ, ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯂꯩꯁꯤ ꯉꯛꯅ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯔꯨꯔꯦ꯫ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯂꯒ ꯏꯕꯦꯝꯃ, ꯃꯗꯨ ꯌꯥꯗꯦ, ꯃꯗꯨ ꯌꯥꯗꯦ꯫ ꯃꯈꯣꯏꯒꯤ ꯂꯪꯂꯥ ꯑꯗꯨꯗ ꯏꯆꯥ ꯊꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯂꯩꯁꯤꯔꯥꯅꯤ ꯁꯧꯒꯠꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯀꯔꯤꯅꯣ? ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯀꯔꯤ ꯑꯃꯠꯇ ꯅꯈꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯗ꯭ꯔꯤꯕꯁꯦ? ꯋꯥꯐꯝ ꯑꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯕꯨ ꯃꯤ ꯀꯅꯥꯁꯨ ꯎꯗꯅ ꯎꯃꯪ ꯑꯁꯤꯗ ꯍꯤꯡꯕ ꯍꯥꯏꯕꯁꯤꯕꯨ ꯃꯤꯑꯣꯏ ꯀꯅꯥꯅ ꯌꯥꯕꯤꯒꯗꯧꯔꯤꯒꯦ? ꯋꯥꯁꯤ ꯍꯥꯏꯔꯒ ꯂꯩꯁꯤꯔꯥꯅꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯩꯁꯤ ꯇꯧꯐꯝ ꯈꯪꯗ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯀꯞꯂꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯁꯨ ꯍꯧꯖꯤꯟꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯄꯥꯔꯤ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯄꯥꯔꯤꯒꯤ ꯑꯄꯣꯛꯄ ꯃꯃꯥ ꯏꯕꯦꯝꯆꯥꯗꯤ ꯃꯥꯕꯨ ꯄꯣꯛꯄꯗ ꯂꯩꯈꯤꯗ꯭ꯔꯤ꯫ ꯎꯃꯪ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯄꯥꯔꯤ ꯍꯔꯥꯎꯅ ꯂꯩꯁꯤꯔꯥꯅꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯇꯣꯝꯆꯧ ꯂꯥꯡꯃꯩꯗꯣꯡ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯛꯉꯛꯏ꯫ ꯂꯥꯡꯃꯩꯗꯣꯡ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯨ ꯂꯧꯖꯔꯝꯃꯤ꯫ ꯂꯥꯡꯃꯩꯗꯣꯡ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯅꯛꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯍꯥꯛꯅ ꯇꯨꯡꯂꯣꯝꯗꯒꯤ ꯂꯣꯠꯇꯨꯅ ꯄꯨꯔꯛꯄ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯀꯦ ꯇꯧꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯨꯃꯛꯇꯗ ꯀꯅꯥꯒꯨꯝꯕꯤ ꯀꯥꯏꯅꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯤꯇꯝ ꯑꯃ ꯊꯣꯛꯂꯛꯄꯗ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯨ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯩꯁꯤ ꯀꯞꯅ ꯇꯣꯝꯆꯧ, ꯉꯁꯤꯁꯨ ꯅꯪꯒꯤ ꯐꯠꯇꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯍꯣꯡꯗ꯭ꯔꯤꯕꯔꯥ? ꯇꯣꯝꯆꯧ, ꯂꯩꯁꯤ, ꯅꯪ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ? ꯂꯩꯁꯤ, ꯑꯩꯒꯤ ꯑꯁꯤꯕ ꯊꯋꯥꯏꯁꯤꯕꯨ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯌꯦꯡꯅꯤꯡꯂꯤꯕꯁꯦ? ꯅꯪꯁꯦ ꯀꯔꯝꯕ ꯃꯄꯥꯅꯣ? ꯅꯪꯒꯤ ꯅꯐꯝꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯅꯪꯒꯤ ꯑꯄꯣꯛꯄ ꯅꯆꯥ ꯑꯁꯤꯕꯨ ꯍꯥꯠꯀꯦ ꯈꯜꯂꯤꯕ ꯅꯪꯁꯦ? ꯇꯣꯝꯆꯧ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯑꯁꯤꯃꯇꯪꯗꯤ ꯅꯪꯅ ꯀꯟꯕꯤꯌꯨ꯫ ꯇꯣꯝꯆꯧ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯥꯡꯃꯩꯗꯣꯡ ꯑꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯁꯥꯏ ꯃꯈꯩ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯄꯨꯡꯉꯛꯉꯛꯏ꯫ ꯂꯩꯁꯤꯔꯥꯅꯤꯁꯨ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯄꯥꯕꯨꯡ! ꯇꯣꯝꯆꯧ ꯊꯣꯔꯛꯂꯤꯕ ꯄꯤꯛꯂꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯃꯩ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗ ꯐꯝꯊꯈꯤꯔꯝꯃꯤ꯫ ꯂꯩꯁꯤꯗ ꯇꯞꯅ ꯌꯦꯡꯂꯛꯂꯗꯨꯅ ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯂꯩꯁꯤ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯂꯩꯁꯤ, ꯇꯣꯝꯆꯧ, ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯀꯥꯎꯊꯣꯛꯅꯔꯁꯤ꯫ ꯑꯩ ꯄꯨꯝꯕ ꯀꯥꯎꯊꯣꯛꯈꯤꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯁꯤꯃꯗꯤ ꯅꯪꯅ ꯃꯥꯕꯨ ꯁꯦꯟꯅꯕꯤꯌꯨ꯫ ꯇꯣꯝꯆꯧ, ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯃꯤꯔꯥꯏꯒꯅꯤ? ꯂꯥꯜꯂꯤꯕꯗꯤ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯇꯕ ꯃꯤꯑꯣꯏ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯂꯥꯛꯑꯣ,
ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ꯫ ꯂꯩꯁꯤꯔꯥꯅꯤ ꯄꯥꯔꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯃꯄꯥꯕꯨꯡꯗ ꯁꯥꯎꯅ ꯌꯦꯡꯂꯛꯂꯒ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯅ ꯋꯥꯁꯛ ꯑꯃꯒꯤ ꯃꯈꯥꯗ ꯍꯤꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯈꯥꯡꯉꯨ ꯊꯛꯇ ꯃꯥꯡꯉꯛꯈꯤꯕ ꯃꯤꯁꯛ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯊꯦꯡꯅꯕ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯃꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯋꯥꯁꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯕꯨꯡ, ꯉꯁꯤꯗꯤ ꯅꯆꯥꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯄꯥꯕꯨꯡꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯗꯨꯃꯛꯅ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯃꯄꯣꯛꯁꯤꯃꯒꯤ ꯅꯆꯥꯗꯤ ꯄꯥꯕꯨꯡꯕꯨ ꯋꯥꯔꯧꯔꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯈꯣꯡꯒꯨꯜꯁꯨ ꯂꯤꯕꯤꯔꯛꯂꯅꯨ꯫ ꯂꯩꯁꯤꯔꯥꯅꯤ ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤ ꯑꯃꯗꯤ ꯇꯣꯝꯆꯧ ꯑꯅꯤꯗ ꯀꯔꯤꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯥꯒꯤ ꯃꯁꯥꯗꯨ ꯈꯞꯅ ꯈꯞꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯄꯥꯔꯤ ꯃꯊꯟꯇ ꯎꯃꯪ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯁꯤꯔꯥꯅꯤꯕꯨ ꯀꯧꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯣꯝꯆꯧꯁꯨ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, ꯄꯥꯔꯤ, ꯏꯄꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ, ꯏꯄꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯄꯥꯔꯤ꯫ ꯄꯥꯔꯤ, ꯄꯥꯕꯨꯡ, ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯕꯤꯔꯤꯕꯅꯣ? ꯍꯥꯏꯒꯗꯕ ꯃꯤꯁꯛ ꯑꯗꯨꯅ ꯋꯥꯔꯧꯔ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯃꯇ ꯑꯩꯒꯤ ꯄꯥꯕꯨꯡꯃꯛꯅ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗꯤ ꯐꯠꯇꯕ ꯊꯕꯛꯁꯤꯡꯁꯦ ꯇꯧꯔꯒꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥꯒꯤ ꯃꯐꯝꯗꯁꯨ ꯑꯩꯅ ꯑꯩꯒꯤ ꯄꯥꯕꯨꯡꯗꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯨꯅ ꯋꯥꯡꯅ ꯊꯥꯒꯠꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯄꯨꯝꯕ ꯑꯔꯥꯟꯕ ꯑꯣꯏꯔꯝꯂꯦ꯫ ꯆꯨꯝꯃꯦ, ꯏꯔꯥꯜ ꯀꯌꯥꯅ ꯌꯣꯝꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯅꯥꯅꯕꯨ ꯉꯥꯛꯄꯤꯕ ꯉꯝꯒꯅꯤ? ꯅꯨꯡꯁꯤꯔꯕꯤ ꯏꯆꯥ ꯑꯁꯤꯕꯨ ꯑꯩꯅ ꯀꯌꯥꯗ ꯃꯤꯔꯥꯏꯔꯨꯕ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯄꯥꯔꯤ, ꯄꯥꯕꯨꯡ, ꯑꯩꯕꯨꯅ ꯃꯤꯔꯥꯏꯗ꯭ꯔꯒ ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯆꯦ ꯂꯩꯁꯤꯔꯥꯅꯤꯕꯨꯅ ꯃꯤꯔꯥꯏꯔꯤꯕꯅꯣ? ꯄꯥꯕꯨꯡ, ꯑꯩ ꯇꯁꯦꯡꯅ ꯄꯥꯕꯨꯡꯕꯨꯗꯤ ꯋꯥꯔꯧꯏ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯥꯔꯤ ꯃꯊꯟꯇ ꯃꯌꯨꯝ ꯃꯀꯩ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯎꯄꯥꯏ ꯂꯩꯇ ꯂꯩꯁꯤꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯑꯝꯃꯤ꯫ ꯂꯩꯁꯤ, ꯑꯩꯒꯤ ꯏꯔꯥꯟ ꯄꯨꯝꯕ ꯅꯪꯅ ꯉꯥꯛꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯒꯤ ꯏꯐꯝꯗ ꯊꯥꯖꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯃꯤꯟꯅꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯕꯨ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯍꯟꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ? ꯂꯩꯁꯤ, ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯔꯝꯕ ꯑꯣꯏꯗꯕ ꯆꯥꯡꯌꯦꯡ ꯑꯃꯃꯨꯛ ꯂꯧꯒꯦ ꯈꯜꯂꯤꯕꯅꯣ? ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯏꯃꯥ ꯏꯆꯥꯒꯤ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯃꯇꯧ ꯑꯁꯦ ꯌꯦꯡꯗꯨꯅ ꯅꯣꯛꯅꯔꯒꯅꯨ꯫ ꯆꯠꯈ꯭ꯔꯣ ꯇꯣꯝꯆꯧ, ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯇꯣꯝꯆꯧ, ꯂꯩꯁꯤ, ꯑꯩꯒꯤ ꯑꯁꯣꯏꯕ ꯂꯩꯈꯤꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯂꯥꯟꯖꯗ꯭ꯔꯕ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯈꯟꯗꯕꯗꯤ ꯉꯝꯗꯦ꯫ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯂꯩꯁꯤꯔꯥꯅꯤꯕꯨ ꯈꯔ ꯊꯦꯝꯖꯤꯟꯕꯤꯌꯨ꯫ ꯂꯩꯁꯅꯥ ꯁꯥꯎꯅ, ꯀꯅꯥꯒꯤ ꯏꯆꯥ? ꯅꯪꯅ ꯃꯥꯡꯍꯟꯈ꯭ꯔꯣ, ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯄꯤꯈ꯭ꯔꯕ ꯏꯆꯥ ꯑꯁꯦ ꯑꯩꯒꯤ ꯄꯥꯡꯒꯜꯅ ꯀꯟꯈꯤꯕꯅꯤ꯫ ꯅꯪꯒꯤ ꯁꯥꯁꯤꯟꯅꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤ ꯊꯨꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ꯫ ꯂꯩꯁꯤ ꯋꯥꯁꯤꯡꯁꯦ ꯍꯥꯏꯔꯝꯃꯒ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯅꯤꯡꯉꯝꯗꯕ ꯀꯌꯥꯅ ꯃꯥꯒꯤ ꯋꯥꯈꯜ ꯄꯨꯝꯕ ꯊꯟꯈꯤꯔꯝꯃꯤ꯫ ꯃꯊꯟꯇ ꯈꯟꯖꯩ, ꯑꯁꯨꯛ ꯅꯨꯡꯁꯤꯔꯕ ꯏꯆꯥꯁꯦ ꯑꯩꯅ ꯀꯌꯥꯗ ꯃꯤꯔꯥꯏꯔꯨꯕ, ꯀꯔꯤꯁꯨ ꯂꯩꯇꯕ ꯉꯥꯏꯍꯥꯛꯀꯤ ꯂꯟꯊꯨꯝ ꯈꯔꯗꯨꯒꯤꯗꯃꯛ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯦ ꯀꯌꯥꯗ ꯊꯤꯟꯈ꯭ꯔꯕ, ꯈꯟꯊꯔꯨꯗꯅ ꯊꯥꯡꯖꯤꯟꯈꯤꯕ ꯈꯣꯡꯊꯥꯡ ꯀꯌꯥꯁꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯀꯣꯛꯊꯛ ꯑꯁꯤꯗ ꯇꯥꯔꯔꯦ꯫ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯏꯔꯥꯟꯕꯨ ꯌꯥꯖꯔꯦ, ꯑꯗꯨꯕꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯏꯆꯥ ꯑꯅꯤꯁꯤꯕꯨꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯌꯥꯍꯜꯂꯒꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ꯫ ꯁꯣꯝꯗ ꯄꯥꯔꯤ ꯃꯌꯨꯝ ꯌꯧꯕꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯊꯦꯠꯂꯤꯕ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤ ꯃꯃꯥ ꯏꯕꯦꯝꯆꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯂꯧꯊꯣꯔꯛꯑꯝꯃꯤ꯫ ꯏꯃꯥ, ꯅꯆꯥꯒꯤ ꯂꯥꯏꯕꯛꯁꯦ
ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯑꯣꯏꯍꯟꯕꯤꯔꯝꯕꯅꯣ? ꯏꯃꯥ, ꯅꯪꯗꯤ ꯅꯆꯥ ꯑꯩꯕꯨ ꯄꯤꯁꯛ ꯄꯤꯛꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯦ. ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇꯁꯨ ꯅꯆꯥ ꯑꯩꯒꯤ ꯏꯐꯝꯅ ꯎꯠꯂꯝꯈꯤꯗꯦ. ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯒꯤ ꯏꯃꯥ ꯑꯍꯜ ꯂꯩꯁꯤꯅ ꯏꯆꯦ ꯂꯥꯏꯁꯤꯔꯥꯅꯤꯒꯤꯗꯃꯛꯇ ꯋꯥꯖꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ. ꯑꯃꯨꯛ ꯍꯟꯅ ꯅꯪꯕꯨ ꯍꯜꯂꯛꯈꯣ. ꯅꯆꯥ ꯑꯩꯒꯤ ꯑꯋꯥꯕ ꯃꯇꯧꯁꯦ ꯌꯦꯡꯂꯝꯈꯣ ꯏꯃꯥ. ꯑꯁꯨꯝꯅ ꯄꯥꯔꯤꯅ ꯀꯞꯂꯤꯉꯩ ꯈꯪꯍꯧꯗꯅ ꯇꯣꯝꯆꯧ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯑꯝꯃꯤ. ꯄꯥꯔꯤ, ꯊꯣꯡꯁꯤ ꯍꯥꯡꯉꯣ. ꯁꯦ, ꯊꯣꯡꯁꯤ ꯍꯥꯡꯉꯣ. ꯄꯥꯔꯤ, ꯄꯥꯕꯣ, ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯤꯔꯛꯂꯅꯨ. ꯏꯆꯦꯗꯨꯅ ꯀꯌꯥꯗ ꯋꯥꯔꯝꯒꯗꯕ. ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯄꯥꯕꯣ? ꯇꯣꯝꯆꯧ ꯀꯞꯅ, ꯄꯥꯔꯤ, ꯏꯄꯥ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ. ꯄꯨꯝꯅꯃꯛ ꯑꯩꯇꯒꯤ ꯏꯔꯥꯜꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯌꯥꯖꯔꯦ. ꯑꯗꯨꯕꯨ ꯊꯣꯡ ꯑꯁꯦ ꯑꯃꯨꯛꯇꯗꯤ ꯍꯥꯡꯉꯨ. ꯄꯥꯕꯨꯡꯅ ꯁꯣꯏꯗꯅ ꯌꯥꯅꯗ꯭ꯔꯕ ꯏꯃꯨꯡ ꯑꯅꯤ ꯑꯁꯤꯕꯨ ꯁꯣꯏꯗꯅ ꯌꯥꯅꯍꯟꯒꯅꯤ. ꯏꯆꯥ ꯂꯩꯁꯤꯔꯥꯅꯤꯒꯤꯗꯃꯛ ꯃꯐꯝꯗꯁꯨ ꯍꯟꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯒꯅꯤ. ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯄꯥꯒꯤ ꯋꯥꯐꯝ ꯑꯁꯦ ꯅꯥꯊꯩꯗꯨꯅ ꯏꯄꯥꯕꯨꯁꯨ ꯃꯤꯔꯥꯏꯔꯕꯗꯤ ꯑꯩꯗꯤ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ. ꯄꯥꯔꯤ ꯑꯃꯨꯛꯁꯨ ꯄꯥꯈꯠꯇꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯝꯃꯤ. ꯐꯅ ꯌꯥꯝꯅ ꯐꯠꯇꯕ ꯇꯧꯔꯨꯔꯕꯁꯨ ꯑꯄꯣꯛꯄ ꯃꯄꯥꯕꯨ ꯀꯔꯝꯅ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯀꯥꯎꯊꯣꯛꯄ ꯃꯤꯔꯥꯏꯕ ꯉꯝꯒꯅꯤ? ꯕꯥꯕꯣ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯑꯩ ꯄꯥꯕꯨꯡꯕꯨ ꯉꯥꯛꯄꯤꯕ ꯉꯝꯒꯅꯤꯌꯦ ꯕꯥꯕꯣ. ꯇꯣꯝꯆꯧ, ꯄꯥꯞꯇꯅ ꯊꯜꯂꯕ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯦ ꯅꯨꯡꯉꯥꯏꯕ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ. ꯑꯗꯨꯕꯨ ꯏꯄꯥꯅ ꯋꯥꯔꯤꯕꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇꯅꯤ. ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯍꯟꯕ ꯍꯥꯏꯕꯁꯦ ꯏꯄꯥꯒꯤ ꯋꯥꯁꯛꯅꯤꯅꯦ. ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯟꯅ ꯀꯞꯃꯤꯟꯅꯩ. ꯃꯅꯥꯎꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅ ꯃꯁꯥꯗꯨ ꯑꯁꯨꯝ ꯁꯣꯟꯊꯕ ꯍꯧꯔꯛꯂꯝꯃꯤ. ꯂꯩꯁꯤꯔꯥꯅꯤꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯍꯟꯖꯤꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯃꯅꯥꯎꯅ ꯃꯈꯣꯜ ꯍꯧꯅ ꯂꯦꯞꯇꯅ ꯂꯣꯛ ꯈꯨꯕ ꯑꯗꯨ ꯇꯥꯔꯝꯃꯤ. ꯃꯇꯧ ꯑꯗꯨꯗ ꯂꯩꯁꯤꯔꯥꯅꯤ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ. ꯑꯣꯖꯥ, ꯀꯩꯗꯧꯔꯒꯦ? ꯁꯦ, ꯇꯞꯅ ꯍꯧꯒꯠꯁꯤ ꯑꯣꯖꯥ. ꯂꯩꯁꯤꯔꯥꯅꯤꯅ ꯑꯣꯖꯥ ꯃꯅꯥꯎꯕꯨ ꯇꯞꯅ ꯍꯧꯒꯠꯄꯤꯔꯝꯃꯤ. ꯑꯣꯖꯥ, ꯍꯛꯆꯥꯡꯁꯦ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ? ꯃꯅꯥꯎ, ꯏꯆꯥꯁꯤꯗꯤ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯂꯨꯕ ꯅꯠꯇꯦꯗ, ꯐꯈ꯭ꯔꯅꯤꯗ. ꯋꯥꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯂꯣꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯈꯨꯔꯛꯑꯝꯃꯤ. ꯂꯩꯁꯤꯔꯥꯅꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯑꯝꯃꯤ. ꯑꯣꯖꯥ, ꯑꯩ ꯍꯤꯗꯥꯛ ꯈꯔ ꯊꯤꯔꯨꯈꯤꯒꯦ. ꯀꯨꯏꯔꯛꯑꯣꯏ, ꯊꯨꯅ ꯂꯥꯛꯀꯦ ꯑꯣꯖꯥ. ꯃꯅꯥꯎ, ꯉꯥꯏꯈꯣ, ꯆꯠꯂꯨꯔꯒꯅꯨ. ꯅꯨꯃꯤꯗꯥꯡꯁꯤꯁꯨ ꯇꯁꯤꯜꯂꯛꯀꯗꯧꯔꯦ. ꯂꯩꯁꯤꯔꯥꯅꯤ, ꯀꯩꯁꯨ ꯌꯥꯝꯅ ꯀꯟꯅ ꯊꯦꯡꯕꯁꯨ ꯑꯣꯏꯗ꯭ꯔꯤ. ꯊꯨꯅ ꯆꯠꯂꯨꯔꯒ ꯊꯨꯅ ꯍꯜꯂꯛꯀꯦ. ꯃꯅꯥꯎ, ꯆꯠꯂꯨꯔꯒꯅꯨ ꯏꯕꯦꯝꯃ. ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯁꯤꯗꯒꯤ ꯏꯁꯤꯡ ꯑꯁꯦ ꯃꯩꯗ ꯈꯔ ꯂꯧꯔꯛꯑꯣ. ꯑꯗꯨꯒꯅꯦ, ꯁꯨꯒꯥꯏꯔꯒ ꯃꯍꯤꯗꯣ ꯈꯔ ꯊꯛꯀꯦ. ꯑꯣꯖꯥꯒꯤ ꯈꯅꯥꯎꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ. ꯂꯩꯁꯤꯔꯥꯅꯤ, ꯍꯣꯏ ꯑꯣꯖꯥ. ꯂꯩꯁꯤꯔꯥꯅꯤꯅ ꯑꯣꯖꯥ ꯃꯅꯥꯎꯅ ꯍꯥꯏꯕ ꯋꯥꯗꯨꯃꯛ ꯇꯧꯔꯝꯃꯤ. ꯑꯍꯤꯡ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯑꯌꯨꯛ ꯉꯟꯇꯥ ꯂꯩꯁꯤꯔꯥꯅꯤ ꯀꯔꯤꯅꯣ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯤꯕ ꯂꯥꯛꯑꯝꯃꯤ. ꯑꯁꯨꯝ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯁꯤ ꯅꯥꯏꯇꯣꯝ ꯑꯋꯥꯕꯒꯤ ꯁꯛꯐꯝꯗ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯇꯧ ꯑꯗꯨꯗ ꯃꯆꯥ ꯑꯣꯏꯕꯤ ꯃꯍꯥꯛꯇꯤ ꯊꯃꯣꯏꯗꯤ ꯅꯨꯡ ꯑꯣꯟꯈꯤꯔꯝꯃꯤ. ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯏꯃꯥ. ꯂꯩꯁꯤ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ, ꯀꯩꯗꯧꯔꯦ? ꯑꯁꯨꯛ ꯉꯟꯅ ꯊꯣꯛꯂꯛꯂꯤꯕꯗꯤ? ꯂꯩꯁꯤꯔꯥꯅꯤ, ꯏꯃꯥ, ꯀꯔꯤꯒꯤ ꯀꯞꯂꯤꯅꯣ? ꯏꯃꯥꯒꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦ? ꯍꯥꯏꯌꯨ, ꯁꯦ, ꯅꯁꯥꯗ ꯍꯥꯏꯌꯨꯕ. ꯂꯩꯁꯤ, ꯏꯕꯦꯝꯃ, ꯈꯪꯗ꯭ꯔꯦ. ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯅ ꯀꯔꯤ, ꯍꯌꯦꯡꯅ ꯀꯔꯤ. ꯑꯗꯨꯕꯨ ꯏꯃꯥ,
ꯅꯪꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏ ꯏꯃꯥꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯗꯨꯅ ꯅꯪꯕꯨ ꯀꯟꯕꯤꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯏꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯅꯪꯕꯨ ꯌꯦꯡꯖꯕ ꯅꯠꯇꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯒꯅꯤ ꯂꯩꯁꯤꯔꯥꯅꯤ ꯏꯃꯥ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯁꯤꯡꯗꯣ ꯈꯟꯖꯤꯟꯕꯤꯒꯅꯨ ꯑꯩ ꯀꯩꯁꯨ ꯇꯧꯔꯨꯏ ꯂꯩꯁꯤ 이마기 레시라니 능 나빠문기 낙타 짝바나 바라가니 이마기디 그나곰비 짝크럽이 아마기 타와이니 마땀 뽐바다 낭부 잉신비바 숭엄로 아두나 낭기 빠bun기 낙타 낭나닝 땀나 레이루바나 바가니 칼레 하우직디 낭기 빠bun 와칼 홍리 마기 색담다 따리바 아와바기 마타오 이마나 마기 타모이부 마삭 ꯈꯪꯂꯤ 와두 따바다 레시라니디 그야 야닝lâmꯗꯦ 이마 ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯄꯥꯕꯨꯡꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯃꯆꯥ ꯑꯩꯕꯨ ꯃꯥꯡꯍꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯄꯤꯈ꯭ꯔꯕꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯑꯃꯨꯛ ꯂꯧꯁꯤꯟꯕꯤꯕ ꯄꯥꯝꯂꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯉꯁꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯔꯝꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯐꯥꯎꯕ ꯅꯤꯡꯁꯤꯡꯕꯤꯒꯗꯧꯔꯤꯕ꯭ꯔꯥ ꯑꯩ ꯃꯥꯕꯨ ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯃꯅꯤ ꯈꯟꯕ ꯑꯩ ꯉꯝꯂꯣꯏꯌꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯕꯨꯁꯨ ꯃꯥꯅ ꯍꯥꯠꯄꯅꯤ ꯃꯥꯒꯤ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛꯅꯤ ꯂꯩꯁꯤ ꯑꯗꯨꯕꯨ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯍꯥꯛ ꯑꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯅꯪꯒꯤ ꯄꯥꯕꯨꯡꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯂꯥꯟꯗꯕ ꯁꯣꯏꯗꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯨꯔꯕꯗꯤ ꯈꯔꯁꯨ ꯈꯥꯡꯕ ꯀꯟꯅ ꯍꯤꯡꯒꯗꯕꯅꯤ ꯉꯥꯛꯄꯤꯕꯒꯤ ꯄꯨꯛꯆꯦꯜꯗꯨꯁꯨ ꯆꯦꯟꯒꯗꯕꯅꯤ ꯂꯩꯁꯤꯔꯥꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯑꯩ ꯊꯃꯣꯏꯁꯤꯗꯗꯤ ꯄꯥꯕꯨꯡꯕꯨ ꯌꯥꯝꯅ ꯋꯥꯔꯛꯈ꯭ꯔꯦ ꯃꯆꯥꯒꯤ ꯄꯦꯟꯗꯕ ꯀꯌꯥꯅ ꯊꯨꯝꯍꯠꯂꯕ ꯊꯃꯣꯏ ꯑꯁꯤꯅꯗꯤ ꯃꯥꯕꯨ ꯉꯥꯛꯄꯤꯕꯒꯤ ꯃꯤꯅꯨꯡꯁꯤꯗꯣ ꯂꯩꯇ꯭ꯔꯤ ꯏꯃꯥ ꯂꯩꯁꯤ ꯌꯦꯡꯉꯣ ꯑꯁꯨꯛ ꯏꯪꯈ꯭ꯔꯕ ꯑꯌꯨꯛꯀꯤ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯁꯦ ꯏꯃꯥ ꯃꯥꯒꯤ ꯃꯇꯧ ꯑꯁꯦ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯍꯦ ꯏꯁꯣꯔ ꯃꯁꯤꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨꯔꯣ ꯂꯥꯏꯁꯤꯔꯥꯅꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯍꯥꯛ ꯈꯔ ꯆꯠꯇꯨꯅ ꯌꯦꯡꯊꯔꯨꯏ ꯃꯄꯥꯕꯨꯡ ꯇꯣꯝꯆꯧ ꯃꯈꯨꯠ ꯀꯣꯟꯗꯨꯅ ꯏꯪꯂꯕ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯑꯋꯥꯕ ꯈꯥꯡꯕ ꯃꯈꯩ ꯃꯄꯤꯔꯥ ꯇꯞ ꯇꯞ ꯇꯥꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯩꯁꯤꯔꯥꯅꯤꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯄꯥꯕꯨꯡꯒꯤ ꯃꯤꯅꯨꯡꯁꯤ ꯄꯣꯛꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯅ ꯑꯆꯨꯝꯕꯃꯛ ꯑꯣꯏꯔꯕꯔꯥ ꯇꯁꯦꯡꯂꯕꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯤꯕꯅ ꯍꯦꯛꯇꯃꯛ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯏꯃꯥ ꯑꯩ ꯏꯃꯥꯅ ꯍꯥꯏꯕ ꯄꯨꯝꯕ ꯌꯥꯔꯒꯦ ꯑꯗꯨꯕꯨ ꯅꯆꯥꯒꯤ ꯃꯐꯝꯗ ꯋꯥꯈꯜ ꯈꯟꯅꯕꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯇꯪꯗꯤ ꯄꯤꯕꯤꯌꯨ ꯑꯩ ꯁꯣꯏꯗꯅ ꯏꯃꯥꯅ ꯍꯥꯏꯕ ꯄꯨꯝꯕ ꯌꯥꯒꯅꯤꯌꯦ ꯂꯩꯁꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯅꯤꯗꯅ ꯐꯔꯦ ꯏꯃꯥꯅꯒꯤ ꯅꯐꯝꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯝꯗꯣ ꯄꯤꯔꯒꯦ ꯑꯗꯨꯒ ꯏꯃꯥꯅ ꯈꯟꯕ ꯋꯥꯈꯜ ꯑꯃꯁꯨ ꯂꯩ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯅ ꯑꯣꯏꯔꯛꯅꯕ ꯃꯗꯨꯒꯤ ꯄꯥꯝꯕꯩ ꯂꯩꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯑꯣꯖꯥ ꯃꯅꯥꯎꯒ ꯈꯟꯅꯕ ꯄꯥꯝꯃꯤꯗꯣ ꯂꯩꯁꯤꯔꯥꯅꯤ ꯏꯃꯥ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥꯅꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤꯗꯇ ꯑꯗꯨꯝ ꯂꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯂꯩꯁꯤ ꯃꯄꯨ ꯃꯍꯥꯛꯅꯕꯨ ꯊꯧꯖꯥꯟꯕꯤꯔꯕꯗꯤ ꯁꯣꯏꯗꯅ ꯄꯥꯝꯕꯩ ꯑꯃꯗꯤ ꯂꯩꯒꯅꯤ ꯐꯔꯦ ꯅꯪꯁꯨ ꯅꯪꯅ ꯆꯠꯀꯗꯕ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯣ ꯇꯧꯖꯔꯨꯔꯣ ꯂꯩꯁꯤꯔꯥꯅꯤ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯂꯩꯁꯤꯔꯥꯅꯤꯁꯨ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯁꯤ ꯑꯣꯖꯥ ꯃꯅꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯣꯖꯥ ꯃꯅꯥꯎ ꯑꯗꯨ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯕꯅ ꯃꯍꯤ ꯇꯦꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯣꯖꯥ ꯃꯅꯥꯎ ꯂꯩꯁꯤ ꯀꯔꯤ ꯂꯩꯔꯦ ꯂꯥꯎ 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 ꯂꯩꯁꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯑꯣꯖꯥ ꯑꯩ ꯑꯣꯖꯥꯒ ꯋꯥꯐꯝ ꯑꯃꯇ ꯇꯥꯟꯅꯖꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯤ ꯃꯅꯥꯎ ꯍꯥꯏꯌꯨ
ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯁꯤꯡꯗꯣ? ꯂꯩꯁꯤ, ꯑꯣꯖꯥ, ꯋꯥꯐꯝ ꯑꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯍꯦꯛꯇ ꯍꯥꯏꯖꯔꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯁꯛꯂꯣꯟꯒꯨꯝꯅ ꯑꯣꯟꯊꯣꯛꯄ ꯌꯥꯔꯔꯣꯏꯗ꯭ꯔꯥ? ꯃꯅꯥꯎ ꯅꯣꯛꯂꯒ ꯋꯥꯐꯝ ꯑꯁꯤ ꯅꯪꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯁꯣꯏꯗꯅ ꯈꯪꯏ꯫ ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯃꯥꯕꯨ ꯑꯩꯅ ꯂꯥꯡꯃꯩꯗꯣꯡ ꯑꯣꯜꯍꯟꯈꯤꯕ ꯃꯇꯝꯗ ꯑꯩꯅ ꯃꯥꯕꯨ ꯑꯃꯨꯛ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯂꯣꯟ ꯑꯣꯜꯂꯛꯄ ꯌꯥꯅꯕꯒꯤꯗꯃꯛ ꯄꯥꯝꯕꯩ ꯑꯃꯗꯤ ꯊꯝꯈꯤ꯫ ꯂꯩꯁꯤ ꯍꯔꯥꯎꯅ ꯑꯗꯨꯗꯤ ꯑꯣꯖꯥ, ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯋꯥꯐꯝ ꯑꯁꯦ ꯄꯥꯡꯊꯣꯛꯄꯤꯕ ꯌꯥꯒꯗ꯭ꯔꯥ? ꯃꯅꯥꯎ, ꯍꯌꯦꯡꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯤ, ꯍꯪꯆꯤꯠ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯁꯤ꯫ ꯃꯥꯅ ꯄꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯤ ꯅꯤꯡꯊꯧꯀꯥꯕꯅꯤ, ꯑꯗꯨꯅ ꯃꯥꯅ ꯄꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛꯅꯤ ꯁꯤꯗꯤ꯫ ꯐꯅꯤ ꯑꯣꯖꯥ, ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯍꯪꯆꯤꯠ ꯑꯁꯤꯃꯛꯇꯗ ꯍꯦꯛꯇ ꯄꯥꯡꯊꯣꯛꯂꯁꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯦ ꯃꯇꯧ ꯀꯔꯝꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯑꯣꯖꯥ? ꯃꯅꯥꯎ, ꯋꯥꯔꯤ ꯑꯁꯤ ꯊꯥꯏꯅ ꯂꯥꯏꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯕ ꯋꯥꯔꯤꯅꯤ꯫ ꯑꯃꯥꯏꯕ ꯈꯔ ꯑꯃꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯦ ꯈꯪꯂꯣꯏ꯫ ꯄꯣꯠꯁꯛ ꯑꯃꯈꯛ ꯂꯩ, ꯃꯗꯨ ꯈꯛꯇꯅꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯂꯧꯒꯗꯧꯔꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯑꯔꯥꯏꯕ ꯑꯣꯏꯗꯦ꯫ ꯑꯇꯣꯞꯄ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯃꯗꯒꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯂꯧꯕ ꯉꯝꯒꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯑꯩꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯀꯅꯥꯒꯨꯝꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅ ꯈꯟꯖꯕ ꯃꯤꯁꯛ ꯑꯗꯨ ꯈꯛꯇꯅ ꯄꯣꯠꯁꯛ ꯑꯗꯣ ꯂꯧꯕ ꯆꯠꯄ ꯉꯝꯒꯅꯤ꯫ ꯌꯦꯡꯉꯣ, ꯃꯁꯤꯗ ꯎꯔꯤꯕ ꯆꯐꯨ ꯑꯁꯦ ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯁꯤꯕꯨ ꯄꯥꯏꯒꯅꯨ, ꯊꯦꯡꯒꯅꯨ ꯍꯥꯏꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕꯁꯦ ꯃꯁꯤꯅꯤ꯫ ꯃꯁꯤꯗ ꯈꯨꯖꯤ ꯑꯃꯈꯛ ꯌꯥꯎꯕꯅꯤ꯫ ꯃꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯖꯤꯜꯂꯕꯗꯤ ꯊꯕꯛ ꯑꯁꯦ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯂꯩꯁꯤ ꯌꯥꯝ ꯂꯥꯡꯇꯛꯅꯅ, ꯑꯣꯖꯥ, ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯀꯔꯤ ꯑꯣꯏꯔꯕꯅꯣ? ꯃꯅꯥꯎ, ꯄꯣꯠꯁꯛ ꯑꯗꯣ ꯌꯥꯝꯅ ꯇꯥꯡꯕ ꯌꯥꯏ꯫ ꯃꯈꯜ ꯑꯃꯅꯤ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯕ, ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯥꯟꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯝꯅ ꯇꯥꯡꯅ ꯊꯝꯖꯕ ꯄꯣꯠꯁꯛ ꯑꯃꯈꯛꯅꯤ꯫ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯑꯃ ꯃꯊꯧ ꯇꯥꯒꯅꯤ꯫ ꯂꯩꯁꯤ, ꯑꯣꯖꯥ, ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯇꯦꯡ ꯑꯁꯦ ꯑꯃꯨꯛꯇꯗꯤ ꯄꯥꯡꯕꯤꯌꯨꯕ꯫ ꯃꯅꯥꯎ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯪ ꯀꯔꯤꯁꯨ ꯋꯥꯒꯅꯨ꯫ ꯑꯩ ꯍꯧꯖꯤꯛꯁꯨ ꯍꯤꯡꯂꯤ, ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯜꯂꯤ꯫ ꯁꯣꯝꯗ ꯂꯥꯏꯁꯤꯔꯥꯅꯤ ꯂꯣꯛꯀꯤ ꯃꯄꯥꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯄꯥꯔꯤꯁꯁꯨ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯄꯥꯔꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯝꯕ ꯌꯥꯔꯔꯣꯏꯗꯕ ꯅꯨꯡꯁꯤ ꯁꯝꯕꯜ ꯑꯗꯨ ꯅꯥꯊꯩꯔꯝꯃꯤ꯫ ꯏꯆꯦ, ꯂꯩꯁꯤꯔꯥꯅꯤꯁꯨ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯑꯝꯃꯤ꯫ ꯄꯥꯔꯤꯅ ꯏꯆꯦ ꯍꯥꯏꯅ ꯀꯧꯔꯛꯄ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯃꯧꯄꯥ ꯑꯃꯒꯨꯝꯅ ꯈꯟꯗꯕ ꯉꯝꯗꯦ꯫ ꯄꯥꯔꯤ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯏꯆꯦꯅ ꯅꯅꯥꯎ ꯑꯩꯕꯨ ꯉꯥꯛꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯏꯆꯦ, ꯄꯥꯕꯨꯡꯒꯤ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯀꯥꯎꯊꯣꯛꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯁꯦꯠ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯗꯤ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ ꯏꯆꯦ? ꯂꯩꯁꯤꯔꯥꯅꯤ, ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ꯫ ꯏꯃꯥ ꯏꯄꯥ ꯅꯨꯡꯁꯤꯕꯗꯣ ꯑꯩꯁꯨ ꯐꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯑꯩꯅ ꯂꯧꯁꯤꯟꯖꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥꯒꯤ ꯄꯨꯟꯁꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯎꯖꯕ ꯐꯪꯂꯔꯣꯏ꯫ ꯅꯪꯗꯤ ꯑꯩꯅ ꯋꯥꯔꯤꯕ ꯄꯦꯟꯗꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯀꯔꯤꯁꯨ ꯈꯪꯂꯣꯏ꯫ ꯏꯆꯦ, ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯏꯆꯦꯒꯤ ꯆꯤꯝꯕꯥꯜ ꯑꯗꯨꯗꯒꯤ ꯅꯅꯥꯎ ꯑꯃꯗꯤ ꯄꯥꯕꯨꯡꯕꯨ ꯉꯥꯛꯄꯤꯔꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯗ꯭ꯔꯤꯕ ꯃꯈꯩ ꯂꯦꯞꯇꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯈꯤꯅꯤ꯫
ꯁꯤꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯖꯒꯅꯤ꯫ ꯂꯩꯁꯤꯔꯥꯅꯤ, ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯅ ꯊꯜꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯏꯅꯥꯎꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛ ꯌꯦꯡꯅꯤꯡ ꯍꯣꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯄꯥꯔꯤ, ꯏꯃꯥ ꯑꯍꯜ ꯂꯩꯁꯤꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯈꯪꯏ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯄꯥꯕꯨꯡꯒꯤ ꯃꯔꯥꯜꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯆꯦꯅ ꯄꯥꯕꯨꯡꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯎꯃꯪ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯇꯤꯜꯍꯟꯕꯤꯌꯨ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯆꯤꯜ ꯏꯅꯥꯎꯕꯨ ꯁꯦꯠꯇꯣꯛ ꯈꯥꯏꯅꯍꯟꯕꯤꯒꯅꯨ ꯏꯆꯦ꯫ ꯂꯩꯁꯤꯔꯥꯅꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯥꯡꯃꯩꯗꯣꯡ ꯑꯃꯅꯤ, ꯅꯪꯒꯤ ꯏꯆꯦ ꯑꯃꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯤꯅꯤ꯫ ꯅꯪꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯑꯩꯒꯤ ꯐꯤꯚꯝ ꯆꯥꯗ꯭ꯔꯕ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯑꯃꯨꯛ ꯂꯪꯅꯈꯤꯒꯅꯤ꯫ ꯐꯔꯦ ꯏꯆꯦ, ꯅꯪ ꯑꯃꯗꯤ ꯄꯥꯕꯨꯡꯕꯨ ꯉꯥꯛꯄꯤꯔꯕꯅꯤ, ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯄꯥꯔꯤ ꯃꯁꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯏꯆꯦ, ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯏꯆꯤꯜ ꯏꯎꯄꯥ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯨꯔꯁꯤ ꯏꯆꯦ꯫ ꯂꯩꯁꯤꯔꯥꯅꯤ, ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯆꯠꯅꯤꯡꯂꯕꯁꯨ ꯃꯇꯧ ꯀꯔꯝꯅ ꯆꯠꯀꯅꯤ? ꯑꯩꯕꯨ ꯎꯕꯗ ꯃꯤꯑꯣꯏ ꯀꯌꯥꯗ ꯑꯀꯤꯕ ꯄꯣꯛꯂꯒꯗꯕ ꯃꯇꯧꯁꯤꯡ ꯑꯗꯣ ꯍꯌꯦꯡ ꯄꯥꯕꯨꯡꯒ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯣ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯁꯤ꯫ ꯑꯩ ꯀꯅꯥꯕꯨꯁꯨ ꯋꯥꯔꯧꯕ ꯂꯩꯇ꯭ꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯅꯪꯁꯨ ꯍꯟꯈ꯭ꯔꯣ꯫ ꯍꯣꯏ ꯏꯆꯦ, ꯍꯌꯦꯡꯃꯨꯛ ꯁꯣꯏꯗꯅ ꯑꯩ ꯄꯥꯕꯨꯡꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯤ꯫ ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤꯁꯨ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯁꯤꯔꯥꯅꯤꯁꯨ ꯍꯧꯖꯤꯛꯇꯤ ꯃꯄꯨꯛꯅꯤꯡꯗ ꯐꯠꯇꯕ ꯄꯦꯟꯗꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯄꯦꯟꯊꯣꯛꯅꯖꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯁꯤ ꯃꯆꯥꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯂꯩꯁꯤꯔꯥꯅꯤꯁꯨ ꯁꯨꯔꯨꯡ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯏꯃꯥ, ꯑꯩꯅ ꯄꯥꯕꯨꯡꯕꯨ ꯉꯥꯛꯄꯤꯔꯒꯦ ꯈꯜꯂꯦ꯫ ꯄꯥꯔꯤꯗꯣ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯉꯥꯛꯄꯤꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏꯈ꯭ꯔꯦ꯫ ꯍꯌꯦꯡꯁꯦ ꯄꯥꯕꯨꯡ ꯄꯨꯔꯒ ꯂꯥꯛꯑꯣꯅ ꯍꯥꯏꯈꯤꯕꯅꯤ, ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯅ꯫ ꯂꯩꯁꯤ, ꯐꯔꯦ ꯐꯔꯦ, ꯏꯃꯥꯁꯨ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯀꯧꯔꯛꯂꯤꯕꯅꯤ꯫ ꯀꯔꯤ ꯄꯥꯎꯅꯣ ꯏꯃꯥ? ꯏꯃꯥꯒ ꯑꯣꯖꯥ ꯃꯅꯥꯎꯒ ꯋꯥꯐꯝ ꯑꯃꯈꯛ ꯈꯟꯅꯩ꯫ ꯅꯪꯕꯨ ꯈꯣꯏꯌꯨꯝ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯎꯠꯅꯅꯕ ꯍꯥꯏꯗꯨꯅ꯫ ꯏꯃꯥ, ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯅꯦ? ꯂꯩꯁꯤ, ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯑꯣꯖꯥ ꯃꯅꯥꯎꯒ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤꯅ ꯍꯥꯏꯔꯛꯂꯕꯅꯤ꯫ ꯍꯪꯆꯤꯠꯁꯤꯃꯛꯇꯗ ꯄꯥꯡꯊꯣꯛꯂꯁꯦꯅꯁꯨ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯁꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯤꯔꯥꯅꯤ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯗꯨꯅ ꯇꯧꯐꯝ ꯈꯪꯗ ꯃꯁꯥꯗꯨ ꯍꯔꯥꯎꯃꯟꯈꯤꯕꯅ ꯃꯊꯟꯇ ꯃꯣꯃꯣꯟ ꯃꯤꯅꯣꯛꯁꯨ ꯅꯣꯛꯆꯔꯝꯃꯤ꯫ ꯂꯩꯁꯤ, ꯍꯧꯖꯤꯛꯇꯤꯅꯦ ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯇꯤꯟꯕ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕꯗ ꯋꯥꯗꯕꯗꯤ ꯉꯝꯗꯦ꯫ ꯅꯣꯛꯂꯝꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯄꯨꯛꯅꯤꯡ ꯁꯣꯟꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯏꯃꯥ, ꯂꯝꯗꯝ ꯇꯥꯝꯅ ꯅꯆꯥꯅ ꯂꯩꯈ꯭ꯔꯕꯁꯨ ꯑꯩꯕꯨ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯁꯦꯟꯅꯖꯔꯛꯄꯤ ꯅꯨꯡꯁꯤꯔꯕꯤ ꯏꯃꯥ ꯅꯪꯕꯨꯗꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯔꯣꯏ꯫ ꯅꯆꯥꯒꯤ ꯊꯋꯥꯏ ꯑꯁꯦ ꯊꯥꯔꯕꯁꯨ ꯏꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯀꯅꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯃꯥꯕꯨ ꯎꯅꯕ ꯂꯥꯛꯀꯅꯤꯌꯦ꯫ ꯂꯩꯁꯤ ꯀꯞꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯟꯁꯤꯟꯕꯤ꯫ ꯑꯁꯝꯗ ꯄꯥꯔꯤꯁꯨ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯈꯤꯕꯒ ꯃꯄꯥꯕꯨꯡꯗ ꯅꯨꯡꯉꯥꯏꯔꯕ ꯍꯔꯥꯎꯕꯒꯤ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯄꯥꯕꯣ, ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯗꯕꯅꯤ꯫ ꯇꯣꯝꯆꯧ, ꯁꯤꯗꯒꯤꯗꯤ ꯄꯥꯕꯨꯡꯁꯨ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯊꯕꯛꯁꯤꯡꯁꯦ ꯇꯧꯔꯔꯣꯏ꯫ ꯏꯆꯥ ꯑꯅꯤꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯕꯅꯤ꯫ ꯄꯥꯕꯣ,
Hayeng ichena chananaba kari-karino khara leirukhigi. Hoi. Pari do harauna chenkhirami. Tomchau su nukna lehawi. Namidangi matam madu yausilakli. Manaw masthadu lepa leita lo khuraklami. Mataw aduda Laisirani su pakhatpana. Oza. Manaw phanakana lepnaba hotnajabani. Adubu ningthamtha aduga ingbaga masa aduna sonjalakpaga lepu haiba yaramni. Laisirani na singadu khara yamna kana thajilami. Adudagi manaw adu khara amuk phari. Ahingdu su hokri mathangi numitni. Pari, Tomchau, Laisirani amadi Laisi makhoi mari punna thengnari. Asikpa mafam amada punduna wari sanarami. Laisi, ai tasengna nangi nafamda aigi saktam ase karamna thangdoktuna utkani haiba ai khangde. Adubu nangna phatraba aibu nangi napuroiba makni khanduna ngakpirakliba nangi thamuise ai yamna thagattaba ngamde. Laisi, pumnamak ado kaukthokpikro. Haujikti nungaiba wakhalsingdo khanbiyu. Aduga aikhoigi ichanupi Laisirani nungairaba paw amasu leire. Tomchau yam ngakna. Ha, kari pawno hayu Laisi. Laisi. Mahakpo hayengmak taibang miyoiba amaga saklonda onthoknaba haiduna oza manawga khanari. Hayengdagidi magi anoba saklon amamuk uba phanglagani. Wadu tabada pari amadi Tomchau su yamna harauzarami. Laisi, masidi yamna nungaiba pawni. Hayengse aikhoi ngantana laki. Ke hada nungare paw ase tabadaide. Laisi wakhaldi nungaitrabani. Makhoi loinamak chatkraba matamda umang asida lehoragani haibagi wakhal. Adubu mahakti awapatana thanduna laklaba punsini. Magi nungaitaba mami amata magi saktamadu walakte. Numitusu makhoi mari hara wari kayama sanarami. Aduga chanakhirami. Mathangi numita Tomchau amadi pari ngantana loisilaga umang aduda laami. Adubu khangawdana tingthabagi khonjal taraklami. Madu tabada makhoi anisu pakhatna chinsilaami. Makhoi anina surung aduda yorokpada matam adudari oja manawadi asiba haksang oina taduna leiramni. Laisirani magi ningzaba manglan pumba aremba tare khanjaduna masu yamna kapcharami. Amadi asuk sanglaba matam kaya asida oza manawna mabu mukut paiduna chingkhatpirakpani. Karidi upaile leibakta tamlamba haibaduni. Oza manawgi asiba haksang adu mai thadokri. Makhoi mari adu amu halaktuna surung aduda phaminaduna wakhal tawi. Ima, ai amu hana miyoibagi saklol olakpa ngamlaroi. Aduna pabo paribu puduna chatpikro. Aigi phibam masida umang ase thadoktuna mafam kaidasu chatningdi. Tomchau, ipagi bema wakhal amukta munna khanakisi. Kari pambai leibagi haibado. Laisirani, pabo pambai amata leiraroi. Nasagi leibakni khandoklasi pabo. Laisi khangning ningsinglai. Oza amaiba manawna chapu ama hairakibadu. Laisi makhut adu thindurakduna chapu aduda khudombina thinduna hai. Yengutu masida uriba chapu ase masida khuji amakhak yawi hai. Madugi khuji ado kanagumba aigi sanupibu thamoi sengna nuksijaba misak amana sigadabani hai. Madu oirabadi hairiba aikhoina pangthokadawriba thabaksing ase mai pakani su haibani. Tawatabu aikhoina thigadawribase iyai amakhakni. Mafam asi nataba atopa mitrangi ningthau leibak amada ningthau adagi yamna tangna thamjaba iyai amakhakni. Madubu aikhoina lawduna purakadabani. Madu natana pambai amata leiroi hai. Wadu tabada makhoi ahumadu pungangai wakhal su khanarami. Asamna khanaringai pari pukhawgalami. Magi mataw aduda makhoi ahumadu mihul swailawi. Pari wa kari amata ngangdana chapu aduda kiriba phi adu lawthoklaga khuji adu sijilami. Madudagi khanghaudana mahak
ꯆꯐꯨ ꯑꯗꯨꯗ ꯐꯥꯎꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯃꯍꯥꯛ ꯑꯇꯣꯞꯄ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯗꯤ ꯌꯥꯝꯅ ꯉꯛꯄ ꯁꯛꯂꯣꯟ ꯑꯃꯅ ꯃꯍꯥꯛꯀꯤ ꯁꯛꯂꯣꯟ ꯑꯗꯨ ꯍꯨꯏ ꯑꯃꯒꯤ ꯁꯛꯂꯣꯟ ꯑꯃꯗ ꯑꯣꯏꯅ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯄꯥꯔꯤ ꯃꯊꯟꯇ ꯂꯝꯍꯥꯡ ꯑꯗꯨꯗ ꯀꯥꯡꯉꯧꯅꯅ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯑꯝꯃꯤ꯫ ꯇꯧꯐꯝ ꯈꯪꯗ ꯑꯁꯨꯝꯅ ꯌꯦꯡꯅ ꯂꯥꯛꯑꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯨꯡꯂꯣꯝꯗ ꯌꯦꯡꯂꯨꯕꯗ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯔꯕ ꯑꯃꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯆꯪꯈꯣꯟꯕ ꯅꯨꯄꯥ ꯑꯃꯈꯛ ꯁꯪꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯛ ꯃꯇꯧ ꯑꯗꯨ ꯑꯆꯧ ꯑꯁꯥꯡꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯂꯤꯉꯩ ꯁꯒꯣꯜ ꯑꯗꯨꯅ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯑꯝꯃꯤ꯫ ꯈꯪꯍꯧꯗꯦ ꯁꯒꯣꯜ ꯇꯣꯡꯂꯤꯕ ꯆꯪꯈꯣꯜꯂꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯒꯣꯜꯒꯤ ꯃꯈꯧꯔꯤꯗ ꯌꯦꯠꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯆꯤꯡꯂꯛꯇꯨꯅ ꯂꯦꯞꯍꯜꯂꯤ꯫ ꯑꯗꯨꯒ ꯍꯨꯏ ꯑꯗꯨꯁꯨ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯑꯝꯃꯤ꯫ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯀꯨꯝꯊꯔꯛꯇꯨꯅ ꯍꯨꯏ ꯑꯗꯨ ꯄꯝꯈꯠꯂꯝꯃꯤ꯫ ꯅꯨꯡꯁꯤꯅ ꯃꯀꯣꯛꯇ ꯅꯥꯟꯕꯤꯔꯗꯨꯅ, "ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕ ꯍꯨꯏꯅꯣ, ꯅꯪꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ?" ꯄꯥꯔꯤ ꯍꯨꯏ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯕꯅꯤꯅ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯋꯥ ꯉꯥꯡꯕꯒꯤ ꯄꯥꯡꯒꯜꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯤꯡꯊꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯄꯨꯡꯉꯧ ꯉꯧꯈꯤꯔꯝꯃꯤ꯫ ꯃꯇꯣꯝꯇꯁꯨ ꯈꯟꯖꯩ, "ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯅꯨꯄꯥ ꯑꯁꯤ ꯑꯩꯗꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯤꯒꯕ?" ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯑꯃꯨꯛ ꯈꯪꯍꯧꯗꯅ ꯁꯒꯣꯜ ꯊꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯃꯨꯛ ꯇꯥꯔꯛꯑꯝꯃꯤ꯫ ꯂꯥꯞꯅ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯄꯥꯔꯤꯕꯨ ꯄꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯊꯧꯒꯜꯂꯣꯟ ꯎꯠꯆꯔꯝꯃꯤ꯫ "ꯏꯅꯤꯡꯊꯧ ꯄꯣꯏꯔꯩ, ꯂꯥꯏꯔꯦꯝꯕꯤ ꯄꯣꯏꯅꯨꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯦ." ꯄꯣꯏꯔꯩ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯗꯤ ꯂꯩꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯄꯣꯏꯅꯨꯕꯨ ꯃꯥꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯅꯨꯡꯁꯤꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯂꯥꯟꯅ ꯈꯟꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯂꯩꯕꯅ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗꯗꯤ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯠꯂꯝꯃꯤ꯫ "ꯐꯔꯦ, ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯅꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯈꯣꯡꯂꯩ ꯊꯨꯔꯝꯃꯨ, ꯑꯩꯁꯨ ꯂꯥꯛꯅꯕ ꯇꯧꯔꯒꯦ." ꯃꯅꯥꯏ ꯑꯅꯤꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯝꯂꯤꯕ ꯍꯨꯏ ꯑꯗꯨ ꯎꯕꯗ, "ꯏꯅꯤꯡꯊꯧ, ꯍꯨꯏ ꯑꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯃꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯏꯅꯤꯡꯊꯧ?" "ꯄꯣꯏꯔꯩ, ꯑꯩꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯊꯦꯡꯅꯕꯅꯤ꯫ ꯃꯍꯥꯛ ꯂꯝꯕꯤ ꯃꯥꯡꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯀꯛꯉꯥꯎꯅꯅ ꯆꯠꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯤ." ꯈꯝꯕ, "ꯌꯥꯔꯒꯗꯤ ꯍꯨꯏ ꯑꯁꯤ ꯑꯩ ꯑꯣꯏꯅ ꯂꯧꯖꯔꯒꯦ꯫ ꯑꯩꯅ ꯌꯥꯝꯅ ꯈꯣꯏꯗꯥꯖꯔꯦ ꯏꯅꯤꯡꯊꯧ." ꯄꯥꯔꯤ ꯃꯇꯣꯝꯗ ꯈꯜꯂꯝꯃꯤ꯫ "ꯑꯩꯅ ꯃꯔꯨ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯌꯥꯏ ꯑꯗꯨꯒꯤꯗꯃꯛꯇꯅꯤ꯫ ꯑꯩꯕꯨ ꯄꯝꯂꯤꯕ ꯃꯤꯁꯛ ꯑꯁꯦ ꯃꯈꯣꯏꯅ ꯏꯅꯤꯡꯊꯧ ꯍꯥꯏꯅ ꯀꯧꯔꯕꯅꯤꯅ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯒꯤ ꯅꯤꯡꯊꯧꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯅ ꯑꯩ ꯄꯥꯝꯕꯩ ꯑꯃ ꯇꯧꯗꯨꯅ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯜꯍꯧꯗꯕ ꯌꯥꯗꯦ꯫ ꯀꯔꯤ ꯄꯥꯝꯕꯩ ꯇꯧꯁꯤꯒꯦ?" ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯨꯏ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯈꯝꯕꯗ ꯄꯤꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯍꯨꯏ ꯑꯗꯨ ꯃꯃꯤꯠ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯅ ꯅꯤꯡꯊꯧ ꯄꯣꯏꯔꯩꯗ ꯅꯨꯡꯁꯤꯅ ꯀꯞꯂꯤ ꯀꯞꯂꯤ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯄꯣꯏꯔꯩꯁꯨ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯟꯖꯔꯤ꯫ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ, "ꯈꯝꯕ, ꯅꯪ ꯋꯥꯔꯧꯔꯅꯨ꯫ ꯍꯨꯏ ꯑꯁꯦ ꯑꯩꯅ ꯑꯗꯨꯝ ꯌꯣꯛꯂꯒꯦ꯫ ꯃꯥꯒꯤ ꯃꯇꯧꯁꯦ ꯑꯩꯕꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯑꯃꯒꯨꯝꯅ ꯈꯟꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯃꯇꯧꯁꯦ ꯑꯩ ꯅꯨꯡꯁꯤꯗꯕ ꯉꯝꯗꯦ." ꯈꯝꯕ, "ꯐꯒꯅꯤ ꯅꯤꯡꯊꯧ꯫ ꯏꯅꯤꯡꯊꯧꯅ ꯌꯣꯛꯄꯤꯒꯅꯤ ꯍꯥꯏꯔꯕꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯖꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯈꯪꯗꯅ ꯑꯃꯨꯛ ꯍꯨꯏ ꯑꯁꯤꯅ ꯂꯩꯍꯧꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯥꯒꯤ ꯃꯄꯨ ꯑꯃꯒꯨꯝꯅ ꯁꯦꯟꯅꯖꯒꯦ ꯈꯟꯖꯕꯅꯤ꯫ ꯑꯗꯨꯗꯤ ꯐꯔꯦ ꯅꯤꯡꯊꯧ, ꯐꯥꯏꯔꯦꯟ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯆꯠꯆꯔꯝꯂꯒꯦ." ꯄꯣꯏꯔꯩ, "ꯆꯠꯂꯣ ꯆꯠꯂꯣ." ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯥꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯣꯏꯔꯩ ꯍꯨꯏ ꯑꯗꯨ ꯅꯨꯡꯁꯤꯅ ꯀꯣꯟꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯈꯥꯎ ꯑꯗꯨꯗꯒꯤ ꯐꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯅꯥꯍꯣꯡ ꯁꯥꯗꯨꯅ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯅ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯂꯒ ꯍꯨꯏ ꯑꯗꯨꯕꯨ ꯄꯣꯕꯤꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯅꯤꯡꯊꯧ ꯄꯣꯏꯔꯩ ꯁꯥ ꯉꯥ ꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯈꯟꯖꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ꯫ ꯄꯣꯏꯔꯩ ꯁꯒꯣꯜ ꯑꯗꯨ ꯊꯧꯔꯗꯨꯅ ꯀꯣꯅꯤꯡ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯄꯥꯔꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯩ꯫ ꯃꯊꯟꯇ ꯋꯥꯈꯜ ꯑꯃꯨꯛ ꯈꯜꯂꯤ꯫ ꯋꯥꯈꯜꯁꯦ
ꯈꯔ ꯍꯦꯛ ꯏꯪꯉꯤꯗ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯌꯧꯔꯒꯅ ꯑꯃꯨꯛ ꯀꯝꯗꯧꯕ ꯑꯩꯕꯨ ꯀꯔꯝꯕ ꯆꯩꯊꯦꯡ ꯑꯃꯨꯛ ꯐꯪꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯕꯨ ꯑꯩ ꯏꯆꯦ ꯂꯩꯁꯤꯔꯥꯅꯤꯒꯤꯗꯃꯛꯇꯗꯤ ꯊꯋꯥꯏ ꯑꯁꯦ ꯊꯥꯔꯕꯁꯨ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯁꯤꯃꯇꯪꯗꯤ ꯊꯨꯡꯍꯜꯂꯝꯂꯒꯦ ꯃꯁꯤꯅ ꯑꯩꯅ ꯃꯧꯄꯥ ꯑꯃ ꯑꯣꯏꯅ ꯏꯆꯦ ꯃꯥꯒꯤꯗꯃꯛꯇ ꯇꯧꯕ ꯉꯝꯕ ꯊꯧꯅꯥꯅꯤ ꯍꯥꯏꯅ ꯈꯟꯖꯔꯒꯦ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯅꯤꯡꯊꯧ ꯄꯣꯏꯔꯩꯒꯤ ꯅꯨꯄꯤ ꯂꯥꯏꯔꯦꯝꯕꯤ ꯄꯣꯏꯅꯨ ꯂꯦꯞꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯃꯤ ꯄꯣꯏꯅꯨ ꯃꯄꯨꯔꯣꯏꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯐꯥꯊꯕ ꯉꯝꯍꯧꯗꯅ ꯏꯅꯤꯡꯊꯧ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯕꯤꯔꯛꯂꯤꯕꯁꯤꯕꯣ ꯀꯗꯥꯏꯗꯒꯤ ꯍꯨꯏꯅꯣ ꯏꯅꯤꯡꯊꯧꯅ ꯄꯣꯔꯛꯂꯤꯕꯁꯤꯕꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯅꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯒ ꯍꯨꯏ ꯑꯁꯤꯒ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯏꯀꯥꯏꯕ ꯄꯤꯕꯤꯔꯤꯕ꯭ꯔꯥ ꯄꯣꯏꯔꯩꯁꯨ ꯁꯧꯒꯠꯂꯝꯃꯤ ꯄꯣꯏꯅꯨ ꯑꯩꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃꯅꯤ ꯅꯪꯅ ꯑꯗꯨꯝꯅ ꯑꯩꯒꯤ ꯏꯊꯛꯇ ꯀꯟꯅ ꯋꯥ ꯉꯥꯡꯕꯒꯤ ꯅꯇꯤꯛ ꯅꯠꯇꯦ ꯑꯗꯨꯒ ꯍꯨꯏꯁꯦ ꯉꯁꯤꯗꯒꯤ ꯑꯩꯅ ꯌꯣꯛꯂꯒꯦ ꯍꯥꯏꯅ ꯄꯨꯔꯛꯂꯤꯕꯅꯤ ꯃꯁꯤꯗ ꯅꯪꯒꯤ ꯑꯌꯥꯕ ꯌꯥꯗꯕ ꯃꯊꯧ ꯇꯥꯗꯦ ꯅꯪꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯀꯔꯤ ꯈꯟꯕ ꯈꯟꯗꯕ ꯍꯨꯏ ꯑꯁꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯄꯣꯏꯅꯨ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯀꯣꯅꯨꯡ ꯑꯁꯦ ꯑꯩꯒꯤ ꯍꯛ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯗꯤꯅꯦ ꯑꯗꯨꯗꯤ ꯑꯩꯁꯦ ꯀꯅꯥꯅꯣ ꯅꯪꯒꯤ ꯀꯅꯥꯅꯣ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯤꯟ ꯊꯨꯡꯅ ꯂꯩꯃꯔꯦꯝꯕꯤ ꯄꯣꯏꯅꯨ ꯍꯥꯏꯅ ꯁꯛꯈꯪꯅꯔꯤꯕꯁꯦ ꯑꯩꯁꯦ ꯀꯅꯥꯅꯣ ꯄꯣꯏꯔꯩ ꯃꯗꯨꯒꯤ ꯋꯥꯍꯪ ꯑꯩꯅ ꯄꯤꯕ ꯉꯝꯂꯣꯏ ꯅꯪꯅ ꯂꯩꯒꯗꯕ ꯑꯗꯨꯝ ꯂꯩꯖꯧ ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗꯗꯤ ꯅꯪꯒꯤ ꯃꯐꯝ ꯑꯃꯠꯇ ꯄꯤꯔꯣꯏ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯑꯩꯒꯤ ꯇꯥꯂꯣꯏ ꯂꯩꯖꯩ ꯃꯍꯥꯛ ꯈꯛꯇꯅꯤ ꯄꯣꯏꯅꯨ ꯁꯥꯎꯅ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯣꯏꯔꯣꯏꯗꯕ ꯋꯥꯈꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯆꯦ ꯂꯥꯏꯖꯦꯟ ꯁꯤꯈ꯭ꯔꯕꯅꯤ ꯀꯔꯤꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯕꯨ ꯁꯣꯟꯗꯨꯅ ꯑꯩꯕꯨ ꯀꯩꯍꯧꯔꯤꯕ ꯄꯣꯏꯔꯩ ꯃꯥꯁꯨ ꯁꯥꯎꯒꯠꯂꯛꯑꯝꯃꯤ ꯄꯣꯏꯅꯨ ꯑꯩꯒꯤ ꯂꯥꯏꯖꯟ ꯉꯁꯤꯁꯨ ꯍꯤꯡꯂꯤ ꯃꯍꯥꯛ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯒꯅꯤ ꯃꯁꯦ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯀꯦ ꯈꯟꯒꯅꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯄꯣꯏꯔꯩ ꯃꯥꯒꯤ ꯀꯥꯗꯨꯗ ꯍꯨꯏ ꯑꯗꯨ ꯄꯝꯂꯒ ꯆꯪꯈꯤꯔꯝꯃꯤ ꯄꯣꯏꯅꯨ ꯈꯣꯏꯗꯧ ꯊꯤꯠꯅ ꯁꯥꯎꯅ ꯂꯩꯍꯧꯏ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯏꯃꯥ ꯌꯦꯡꯉꯣ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯂꯨꯍꯣꯡꯖꯔꯣꯏ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯌꯦꯡꯉꯣꯕ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯦ ꯑꯗꯨꯒꯤ ꯍꯥꯛꯇꯛꯇ ꯑꯩꯕꯨ ꯑꯁꯨꯛ ꯇꯝꯊꯤꯅ ꯈꯜꯂꯤꯕꯁꯦ ꯃꯦꯝꯆꯥ ꯍꯥꯏ ꯄꯪꯒꯅꯨꯅꯦ ꯃꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯥꯏꯖꯕꯨ ꯁꯣꯟꯗꯨꯅ ꯂꯩꯕ ꯉꯝꯗꯣꯏꯅꯣ ꯃꯥꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯍꯜꯂꯛꯑꯔꯣꯏꯗꯕ ꯃꯐꯝꯗ ꯑꯩꯅ ꯊꯥꯕꯤꯈ꯭ꯔꯕꯅꯤ ꯍꯜꯂꯛꯑꯔꯣꯏ ꯈꯥꯡꯕꯇ ꯀꯜꯂꯨ ꯏꯆꯥꯁꯤꯗꯤ ꯀꯔꯤꯒꯤ ꯁꯣꯟꯊꯔꯤꯅꯣ ꯃꯥꯅ ꯁꯥꯎꯕꯕꯨ ꯃꯇꯝ ꯈꯔ ꯈꯛꯀꯤꯅꯤ ꯃꯃꯥ ꯃꯄꯥ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯍꯧꯖꯤꯛꯇꯤ ꯅꯪ ꯈꯛꯇ ꯃꯉꯥꯏꯔꯕꯅꯤꯅꯦꯍꯦ ꯑꯄꯪꯕꯤ ꯄꯣꯏꯅꯨ ꯑꯗꯨꯕꯨ ꯏꯃꯥ ꯑꯩ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯄꯣꯏꯅꯨꯒꯤ ꯃꯄꯥꯕꯨꯡ ꯆꯟꯗ꯭ꯔꯗꯤ ꯄꯥꯡꯗꯕ ꯅꯨꯄꯤꯅ ꯍꯥꯏꯕꯗ ꯏꯟꯖꯕ ꯑꯙꯥ ꯃꯣꯔꯥꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯝꯆꯥꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯗꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯝꯗꯦ ꯃꯥꯅ ꯍꯥꯏꯕꯇ ꯌꯥꯖꯕ ꯅꯨꯄꯥꯅꯤ ꯃꯦꯝꯆꯥ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯏꯕꯦꯝꯃ ꯌꯥꯝꯅ ꯈꯟꯖꯤꯜꯂꯨꯔꯅꯨꯁꯦ ꯀꯥꯟꯅꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯆꯥꯅꯅꯦ ꯆꯥꯅꯤꯡꯕꯁꯤꯡꯗꯣ ꯆꯥꯊꯣꯛꯂꯒꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦꯀꯣ ꯐꯔꯦ ꯑꯩꯈꯣꯏꯁꯨꯅꯦ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ ꯏꯅꯤꯡꯊꯧ ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ ꯆꯟꯗ꯭ꯔ ꯍꯣꯏ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯏꯄꯥꯒꯤ ꯕꯦꯝꯃ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯅꯕ ꯇꯧꯒꯦ ꯉꯁꯤꯒꯤꯗꯤ ꯏꯄꯥꯈꯣꯏ ꯆꯠꯂꯒꯦꯀꯣ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯁꯨꯝꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ ꯄꯣꯏꯅꯨ ꯃꯊꯟꯇ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯆꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯍꯦ ꯐꯠꯇꯕꯤ ꯅꯨꯄꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯕꯣꯔ ꯑꯁꯤꯕꯨ ꯅꯪꯒꯤ ꯋꯥꯈꯜꯗ ꯉꯥꯎꯍꯜꯂꯤꯕ ꯑꯩꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯗꯕ ꯄꯥꯝꯗꯕ ꯃꯤꯁꯛ ꯑꯃꯈꯛ ꯈꯜꯂꯨ ꯍꯥꯏꯔꯒꯗꯤ ꯅꯍꯥꯛ ꯈꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯀꯝꯗꯧꯔꯦ ꯑꯩꯅ ꯊꯛꯄ ꯂꯥꯡꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤꯔꯣꯠ ꯑꯣꯏna ꯍꯤꯡꯕ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯏꯅꯤꯡꯊꯧ ꯄꯣꯏꯔꯩ ꯑꯃꯗꯤ ꯑꯩꯒꯤ ꯃꯔꯤꯁꯦ ꯅꯃꯤꯠ ꯄꯦꯟꯅ ꯌꯦꯡꯖꯔꯣ ꯃꯍꯥꯛꯇꯤ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯒꯅꯤ ꯄꯣꯏꯅꯨ ꯏꯅꯅꯕ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯆꯦꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗ ꯈꯨꯠꯆꯤꯜꯂꯤ ꯑꯗꯨꯒ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯁꯦꯒꯥꯏꯔꯝꯃꯤ
Somda ningthau poirei makuk adu nalaga thonau adugi nakanda phamduna leirami. Poiregi nungaitabagi sakfam oiraba magi matau adu ubada pari yamna ngakna mathanda khanjarami. Iningthau haibasisu prasda miyangumna awaba kaya amadi lotuna thamlibaniko. Adubu magi awaba asidi karibu oirigaba. Magi maithongda tariba pendabagi mami ase karigumba aina marol thoklomlabadi magi mafamda hanglumbasu yabani. Adubu aigi oiriba maung saklon asida aina ningthau asigi mating pangbasu amata ngamdre. Ningthau pore haugatuna magi upu ado hangdoklami aduga upu macha amakak puthorami. Aduga upu ado hangdoklami upu macha adudagi yai amakak puthorami. Madu ubada pari mamit mana adu chap yunga makhayengi mabuk ningdasu harauzarami. Adubu khangaudana ningthau aduna mamitagi mapi tarakpadu ubada pari wakhal chamamnarami mathanda khalami. Karigino asuk pak chawkraba leibak asigi ningthau mahakna asuk nungaitaba thamoi sukna kapliba asuk nungaikraba punsi marel asida mahaki kari ningba thungdaba leiraba jana. Pari asum khanjanaringai ningthau aduna mathanta wahang kaya ama hangjarami. Laije nangbu karam kandano aigi nak asida amuk lakadaba nangbu halakpa ngaibada aidi mahi andraba upalga pangkak oire. Talak aduda manay amakak changla ami ningthau poiregi manakta changsilaktuna. Iningthau matam pumbada kaptuna ta leirabadi yararoi kharasu wakhal nungaithokna leisi. Poirei Tomba ai kari haigadabano khangdre aigi nupi ahal laije kayadi kuire mabu ukhidaba. Tomba adubu nongmadi soidana lairambi laije halakhigani ngasisu mahak hingli phatraba mahaki imungi mioising aduna mabu manghanaba sinba khusin thawrang ngaktani iningthau. Poirei Tomba mahakse aigidi nupini aina soidana mabu gangani mase aigi wasakni. Tomba aduga iningthau yamna nungaiba pau ama aikhoina matam kuinadagi ngaijarakpa amaiba bira mahak leibak asida ngasimak thunglarani haina pau su tai. Wada tabada poirei amukhumla ame. Tomba nangna hairibo wafam asibu achumbra kanadagi khanglapa pauno. Tomba iningthau amaiba birana chakriba leibak aduda aigi yamna luna nakna tinaba marup amakak leijai pau ase mahakna aingoda pi yoholakpani. Hojikti karisu khudong thiningai oidre amaiba bira laklagadabanina iningthaugi awaba pumba koklagan amadi laimarembi laijensu amu mahausago konunga sida laklagani konunga sida halaklagani. Poirei yai adu paikhattuna lonthokdaba yai nahak kaptana aigi nuksirabi nupi mahakpu kanbiba ngamgani. Asuk kuibase aina nangbu chaksina thamjarakpani. Ningthau poirei harauna Tombada yenglaklaga Tomba ngasidi nangna pau nungaiba ama puduna lakpagidamakta ngasidi konung asida achouba chaklel ama pangthoknanaba tausi. Aduga wafam amana amaiba bira ngasi lakani haibasimadi poinu amadi mahaki imung manungsingda khanganganu. Karigumba makoina khangkhiba thoklabadi amaiba birabu hatnanaba khojin thawrang kaya ama pangthorakani. Aduna wafam ase lona sikna pangthokse. Tomba hagani ningthau ai ningthau na pamadu makta adumak thunganjagi. Pari makhoi anigi waresinga do tabada mahaksu magi thamoida nungaitabagi mami amadi tarami. Amadi ningthau aduna magi nupibu kayagi matik nuksijai haibadusu khanglami. Mahakna magi masibu nungsijabagi-damakta ngasi mahakna saklol ama lauduna lakliba pumba aremba taradra khanbada mabukningda nungaitabagi wakhalsu phauраklami. Somda thongjinda ngasai makai makoi anina sanariba wari adu taduna leiribi poinu pau adu tabada soilauki
ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥꯗ ꯈꯣꯡꯂꯣꯏ ꯊꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯀꯥ ꯑꯗꯨ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯃꯊꯟꯇ ꯀꯔꯤ ꯀꯔꯤꯅꯣ ꯍꯪꯖꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ? ꯑꯃꯥꯏꯕꯕꯤꯔ ꯍꯜꯂꯛꯂꯕꯗꯤ ꯑꯩꯅ ꯅꯤꯡꯖꯕ ꯃꯪꯒꯜ ꯄꯨꯝꯕꯁꯦ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯗꯤ ꯑꯩꯒꯤ ꯏꯆꯦ ꯂꯥꯏꯖꯟꯅꯤ꯫ ꯄꯣꯏꯅꯨ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯐꯝꯊꯩ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯃꯃꯥꯡꯉꯩꯗ ꯊꯣꯛꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯁꯤꯟꯈꯤꯕ ꯈꯨꯠꯁꯤꯟ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ꯫ ꯄꯣꯏꯅꯨ, ꯏꯆꯦ, ꯉꯁꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯤ, ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯐꯝ ꯈꯔ ꯌꯦꯡꯕ ꯆꯠꯂꯨꯁꯤꯕ? ꯂꯥꯏꯖꯦꯜ: ꯍꯣꯏ ꯄꯣꯏꯅꯨ, ꯏꯆꯦꯁꯨ ꯋꯥꯐꯝ ꯑꯁꯦ ꯅꯪꯉꯣꯟꯗ ꯍꯧꯗꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯄꯣꯏꯅꯨ: ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯆꯠꯅꯅꯕ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗ ꯍꯥꯏꯔꯝꯂꯒꯦꯀꯣ꯫ ꯋꯥꯁꯦ ꯍꯥꯏꯔꯝꯗꯨꯅ ꯄꯣꯏꯅꯨ ꯅꯣꯛꯅꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯠꯅꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯐꯖꯔꯕ ꯂꯩ ꯌꯥꯝꯅ ꯍꯧꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯩ, ꯄꯨꯛꯅꯤꯡꯁꯨ ꯌꯥꯝꯅ ꯍꯨꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯏꯆꯦ, ꯃꯐꯝꯁꯦ ꯌꯥꯝꯅ ꯐꯖꯗ꯭ꯔꯥ? ꯑꯩꯗꯤ ꯉꯍꯥꯟꯈꯩ ꯃꯄꯥꯟ ꯊꯣꯛꯂꯨꯗꯕꯩꯔꯥ ꯈꯪꯗꯦ, ꯉꯁꯤꯗꯤ ꯃꯐꯝꯁꯦ ꯎꯔꯒ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝꯅ ꯅꯧꯊꯣꯛꯏ꯫ ꯂꯥꯏꯖꯦꯟ, ꯃꯐꯝ ꯑꯁꯤꯗꯅꯤ ꯑꯩꯕꯨ ꯄꯥꯕꯨꯡ ꯆꯟꯗ꯭ꯔ ꯑꯃꯗꯤ ꯏꯃꯥ ꯁꯛꯄꯤ ꯃꯦꯝꯆꯥꯅ ꯑꯩꯕꯨ ꯄꯨꯔꯛꯈꯤꯕ, ꯑꯩꯕꯨ ꯃꯁꯥ ꯁꯛꯅ ꯌꯣꯛꯆꯈꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯝꯕꯟꯗꯤ ꯑꯩꯅ ꯁꯤꯡꯕ ꯉꯝꯂꯔꯣꯏ꯫ ꯄꯣꯏꯅꯨ: ꯏꯆꯦ, ꯀꯔꯤꯒꯤ ꯋꯥꯈꯜ ꯁꯣꯟꯊꯔꯤꯅꯣ? ꯑꯩꯅ ꯉꯁꯤ ꯏꯆꯦꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯦ ꯏꯆꯦꯕꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯂꯕ꯭ꯔꯥ? ꯂꯥꯏꯖꯦꯟ ꯃꯄꯤ ꯇꯩꯊꯣꯛꯂꯒ: ꯐꯔꯦꯁꯦ, ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯂꯁꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕ, ꯌꯦꯡꯕꯗꯁꯨ ꯐꯤꯔꯥꯟ ꯆꯥꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯛꯊꯣꯔꯛꯑꯝꯃꯤ꯫ ꯇꯟꯖꯥ ꯆꯥꯔꯨꯗꯅ ꯂꯥꯏꯖꯟ ꯑꯃꯗꯤ ꯅꯨꯄꯥ ꯑꯗꯨꯒ ꯃꯤꯠꯆꯥꯟꯅꯔꯨꯔꯦ꯫ ꯅꯨꯄꯥ ꯑꯗꯨ ꯂꯥꯏꯖꯟꯒꯤ ꯅꯤꯡꯊꯤꯔꯕ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯧ ꯉꯧꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯟꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕꯗ ꯃꯃꯤꯠ ꯑꯗꯨ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯉꯤ꯫ ꯁꯣꯝꯗ ꯄꯣꯏꯅꯨꯁꯨ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯧ ꯉꯧꯈ꯭ꯔꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ: ꯁꯛꯍꯦꯟꯕꯤ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯄꯣꯏꯅꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯑꯝꯃꯤ: ꯑꯩꯒꯤ ꯃꯤꯡꯅ ꯄꯣꯏꯅꯨ ꯀꯧꯖꯩ, ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯦꯒꯤꯅ ꯂꯥꯏꯖꯦꯟ꯫ ꯁꯣꯝꯒꯤꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯕꯤꯕꯒꯦ? ꯅꯨꯄꯥ ꯑꯗꯨꯅ: ꯑꯩꯒꯤ ꯃꯤꯡꯗꯤ ꯄꯣꯏꯔꯩ ꯀꯧꯏ꯫ ꯉꯁꯤꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯂꯥꯏꯖꯟ ꯌꯥꯝ ꯉꯛꯅ ꯈꯨꯝꯂꯛꯑꯝꯃꯤ: ꯃꯇꯧ ꯀꯔꯝꯅ? ꯄꯣꯏꯔꯩ: ꯃꯔꯝꯗꯤ ꯑꯁꯨꯛ ꯅꯤꯡꯊꯤꯔꯕꯤ ꯅꯍꯥꯛꯄꯨ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯒ ꯊꯦꯡꯅꯍꯟꯕꯤꯕꯒꯤꯗꯃꯛꯇ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯖꯦꯟ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯄꯣꯏꯅꯨꯗꯤ ꯃꯩ ꯍꯧꯗꯨꯅ ꯁꯥꯎꯈ꯭ꯔꯤ꯫ ꯏꯊꯥ ꯊꯥꯖꯗꯅ ꯄꯣꯏꯔꯩꯅ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯁꯅꯥꯔꯩꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯌꯥꯝꯅ ꯐꯖꯕ ꯑꯃ ꯈꯜꯂꯒ ꯍꯦꯛꯂꯝꯃꯤ, ꯑꯗꯨꯒ ꯂꯥꯏꯖꯦꯜꯒꯤ ꯅꯥꯞꯄꯗ ꯆꯤꯟꯕꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯊꯃꯣꯏ ꯁꯣꯛꯂꯕ ꯄꯣꯏꯅꯨ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯄꯣꯏꯅꯨ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯁꯨ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯅꯕ ꯃꯇꯝꯅꯤ꯫ ꯄꯣꯏꯅꯨ ꯀꯔꯤꯃꯠꯇ ꯋꯥ ꯉꯥꯡꯂꯛꯇꯦ꯫ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝꯆꯥ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ: ꯏꯕꯦꯝꯃ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯊꯣꯛꯂꯁꯤ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ꯫ ꯏꯃꯥ, ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯅꯤꯡꯗꯦ ꯉꯁꯤꯗꯤ, ꯑꯩ ꯈꯣꯏꯗꯧꯁꯦ ꯌꯥꯝꯅ ꯁꯥꯎꯒꯠꯂꯤ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯀꯣ ꯏꯃꯥ꯫ ꯃꯦꯝꯆꯥ ꯌꯥꯝꯅ ꯉꯛꯅ: ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯏꯃꯥ ꯋꯥꯈꯜꯒ ꯑꯃꯠꯇ ꯇꯥꯗꯦ꯫ ꯄꯣꯏꯅꯨ ꯃꯃꯥ ꯏꯕꯦꯝꯃꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯦꯝꯆꯥꯁꯨ ꯂꯥꯏꯖꯦꯟ ꯑꯄꯣꯛꯄꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯑꯄꯣꯛꯄ ꯃꯆꯥꯒꯗꯤ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ? ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤꯗꯃꯛꯇ꯫ ꯄꯣꯏꯅꯨ: ꯑꯗꯨꯈꯛꯁꯨ ꯅꯠꯇꯦ ꯏꯃꯥ, ꯅꯨꯄꯥꯗꯣ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯏꯁꯨ ꯍꯥꯏ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯏꯆꯦꯅ ꯃꯨꯟꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯃꯦꯝꯆꯥ: ꯍꯥꯏ, ꯅꯨꯄꯥꯗꯣ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯪꯊꯕ ꯌꯥꯗ꯭ꯔꯤ꯫ ꯏꯃꯥꯏ ꯎꯄꯥꯏ ꯑꯃꯗꯤ ꯁꯤꯟꯗꯨꯅꯅꯦ ꯅꯪꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯍꯟꯗꯕ ꯌꯥꯗꯦ꯫ ꯀꯔꯤ ꯎꯄꯥꯏꯕꯨ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯈꯣꯏꯗꯥꯖꯔꯤꯕꯗꯤ ꯑꯩꯒꯤ ꯏꯆꯦ ꯂꯥꯏꯖꯦꯟꯅꯤ꯫
ꯃꯦꯝꯆꯥ, ꯃꯇꯝ ꯑꯁꯤ ꯊꯦꯡꯗ꯭ꯔꯤꯉꯩꯁꯤꯗ ꯃꯥꯕꯨ ꯂꯣꯏꯁꯤꯟꯒꯗꯕꯅꯤ. ꯃꯇꯝ ꯑꯃꯗ ꯏꯃꯥꯅ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯎꯗ꯭ꯔꯤꯉꯩ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯏꯆꯥ ꯁꯛꯅ ꯌꯣꯛꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯆꯥꯎꯔꯛꯂꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯕꯨ ꯁꯦꯠꯇꯨꯅ ꯆꯥꯒꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ. ꯏꯃꯥ ꯄꯥꯝꯕꯩ ꯑꯃ ꯁꯤꯟꯅꯗꯨꯅ ꯃꯥꯕꯨ ꯂꯣꯏꯁꯤꯟꯒꯅꯤ. ꯄꯣꯏꯅꯨ, ꯑꯗꯨꯕꯨ ꯃꯗꯨꯅ ꯀꯔꯤꯒꯨꯝꯕ ꯇꯨꯡꯗ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯂꯕꯗꯤ ꯀꯝꯗꯧꯒꯅꯤ? ꯃꯦꯝꯆꯥ, ꯍꯥꯏ ꯑꯐꯪꯕꯤꯁꯤꯗꯤ, ꯀꯔꯤꯒꯤ ꯋꯥꯔꯨꯅꯤ? ꯏꯃꯥꯅ ꯇꯧꯕ ꯊꯕꯛꯄꯨ ꯃꯥꯏ ꯄꯥꯛꯇꯦ ꯍꯥꯏꯕ꯭ꯔꯣ? ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯝꯆꯥ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯃꯥꯒꯤ ꯃꯔꯨꯞ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ. ꯊꯝꯕꯥꯜ, ꯊꯝꯕꯥꯜ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯊꯝꯕꯥꯜ ꯊꯣꯔꯛꯇꯨꯅ, ꯀꯩꯗꯧꯔꯦ ꯃꯦꯝꯆꯥ? ꯅꯪꯅ ꯉꯟꯇꯥꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯀꯗꯥꯏꯗꯒ ꯆꯠꯀꯗꯕ ꯂꯩꯒꯦꯕ? ꯃꯦꯝꯆꯥ, ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯒ ꯋꯥꯐꯝ ꯑꯃꯠꯇ ꯈꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ. ꯊꯝꯕꯥꯜ, ꯊꯝꯕꯥꯜ, ꯏꯪꯅ ꯇꯞꯅ ꯐꯖꯅ ꯋꯥꯔꯤꯗ ꯁꯥꯟꯅꯁꯤ. ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯃꯝꯃꯨ. ꯑꯩꯅꯦ ꯏꯃꯨꯡꯗ ꯀꯣꯜꯂꯤꯛꯀ ꯆꯥꯏꯍꯧꯔꯤ. ꯀꯣꯜꯂꯤꯛꯁꯤꯡꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯦꯡꯗꯣꯛꯂꯨꯈꯤꯒꯦ. ꯊꯝꯕꯥꯜ ꯆꯥꯛꯈꯨꯝꯗ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤꯔꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯒ ꯊꯣꯛꯂꯛꯑꯝꯃꯤ. ꯃꯦꯝꯆꯥ, ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯇꯥꯟꯅꯁꯤ ꯍꯥꯏꯔꯤꯕꯣ? ꯊꯝꯕꯥꯜ, ꯋꯥꯐꯝ ꯑꯁꯦ ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯑꯔꯨꯕ ꯋꯥꯐꯝꯅꯤ. ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯃꯔꯨꯞꯇꯤ ꯅꯪ ꯈꯛꯇꯅꯤ. ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯦ ꯅꯪꯉꯣꯟꯗ ꯏꯀꯣꯏ ꯀꯣꯏꯗꯅ ꯍꯧꯗꯣꯛꯂꯕꯅꯤ. ꯃꯦꯝꯆꯥ ꯊꯝꯕꯥꯜꯗ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯂꯩꯊꯣꯛꯂꯝꯃꯤ. ꯑꯃꯗꯤ ꯂꯥꯏꯖꯦꯟꯕꯨ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯄꯨꯝꯕꯁꯨ ꯍꯥꯏꯔꯝꯃꯤ. ꯊꯝꯕꯥꯜ, ꯃꯦꯝꯆꯥ, ꯑꯩ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯌꯥꯎꯕ ꯉꯝꯂꯣꯏ. ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯋꯥꯈꯜꯗꯣ ꯑꯃꯨꯛꯇ ꯈꯟꯊꯔꯒ ꯌꯦꯡꯉꯨ. ꯅꯪꯅ ꯅꯃꯤꯠꯇ ꯅꯆꯥ ꯎꯗ꯭ꯔꯤꯉꯩ ꯂꯥꯏꯖꯦꯟꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯃꯉꯥꯜ ꯑꯃ ꯄꯤꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯃꯥꯕꯨ ꯏꯟꯊꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕ? ꯑꯩ ꯃꯗꯨꯒꯤ ꯊꯧꯔꯥꯡꯗꯣ ꯈꯨꯠ ꯌꯥꯎꯖꯔꯣꯏ. ꯃꯦꯝꯆꯥ, ꯃꯦꯝꯆꯥ, ꯊꯝꯕꯥꯜ, ꯑꯩꯒꯤ ꯃꯔꯨꯞ ꯍꯥꯏꯕꯕꯨ ꯅꯪ ꯈꯛꯇꯅꯤ. ꯅꯪꯅ ꯃꯇꯦꯡ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨꯕ. ꯊꯝꯕꯥꯜ ꯁꯧꯒꯠꯂꯝꯃꯤ. ꯃꯦꯝꯆꯥ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯒꯅꯨ. ꯑꯩꯗꯤ ꯅꯪ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯑꯁꯦ ꯏꯆꯥ ꯂꯩꯖꯜꯒꯤ ꯃꯐꯝꯗ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯈꯜꯂꯨꯗꯕꯅꯤ. ꯃꯦꯝꯆꯥꯁꯨ ꯁꯧꯒꯠꯈꯤꯕ ꯈꯪꯍꯧꯗꯦ. ꯐꯔꯦ, ꯅꯪꯅ ꯑꯩꯕꯨ ꯇꯥꯜꯂꯕꯅꯤꯅ ꯆꯠꯈ꯭ꯔꯒꯦ. ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯃꯔꯤꯁꯨ ꯇꯠꯅꯔꯕꯅꯤ ꯈꯪꯉꯣ. ꯃꯦꯝꯆꯥ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ. ꯊꯝꯕꯥꯜꯁꯨ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯂꯩꯍꯧꯏ. ꯃꯦꯝꯆꯥ ꯅꯨꯃꯤꯠ ꯑꯗꯨ ꯃꯊꯟꯇ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯃꯇꯣꯝꯇ ꯋꯥꯈꯜ ꯀꯌꯥ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯃꯛ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ. ꯊꯣꯡꯒꯥꯜ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯆꯥꯅꯨꯄꯤ ꯄꯣꯏꯅꯨ ꯀꯞꯅ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯇꯧ ꯑꯗꯨꯗ ꯃꯦꯝꯆꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯑꯝꯃꯤ. ꯄꯣꯏꯅꯨ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯍꯥꯏꯌꯨ ꯏꯃꯥꯗ. ꯄꯣꯏꯅꯨ, ꯏꯃꯥ, ꯏꯆꯦ ꯂꯥꯏꯖꯦꯜꯗꯣ ꯆꯦꯟꯈ꯭ꯔꯦ. ꯉꯁꯥꯏꯗꯣ ꯏꯁꯤꯡ ꯁꯣꯛꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ. ꯑꯩꯗꯤ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯦ. ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯏꯆꯦꯗꯣ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯒ ꯂꯣꯏꯅꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯛꯑꯦ. ꯋꯥꯗꯨ ꯇꯥꯕꯗ ꯃꯦꯝꯆꯥ ꯃꯥꯅ ꯁꯤꯜꯂꯝꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯄꯨꯝꯕ ꯑꯔꯦꯝꯕꯗ ꯇꯥꯔꯦ ꯍꯥꯏꯕ ꯈꯪꯖꯔꯛꯈꯤ. ꯑꯗꯨꯕꯨ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯑꯗꯨꯗ ꯄꯥꯝꯕꯩ ꯑꯃ ꯇꯧꯔꯕꯁꯨ ꯂꯩꯍꯟꯗꯕꯗꯤ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯀꯞꯀꯅꯨ. ꯏꯃꯥꯅ ꯐꯅꯕ ꯁꯤꯟꯒꯅꯤ ꯅꯪꯒꯤꯗꯃꯛꯇ. ꯄꯣꯏꯅꯨ, ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯏꯃꯥ. ꯏꯆꯦꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯜꯗꯣ ꯐꯪꯈ꯭ꯔꯕꯅꯤ. ꯄꯣꯏꯅꯨ ꯀꯞꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯦꯟꯈꯤꯔꯝꯃꯤ. ꯃꯦꯝꯆꯥ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯋꯥꯈꯜ ꯈꯜꯂꯝꯃꯤ. ꯀꯥꯏꯅꯊꯪꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯝꯃꯤ. ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯕꯤꯔꯕꯨ ꯇꯥꯟꯅꯗꯨꯅ ꯂꯥꯏꯖꯦꯜꯕꯨ ꯃꯥꯡꯍꯟꯅꯅꯕ ꯈꯜꯂꯝꯃꯤ. ꯑꯍꯤꯡ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯆꯦꯟꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯑꯝꯃꯤ. ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯦꯝꯆꯥ ꯃꯥꯏꯊꯣꯡꯗ ꯑꯣꯏꯗꯕ ꯅꯝꯊꯥꯛꯀꯤ ꯃꯃꯨꯟ ꯀꯌꯥ ꯑꯃ ꯅꯣꯡꯂꯝꯃꯤ. ꯑꯁꯨꯝꯅ ꯂꯨꯍꯣꯡꯈꯤꯕ ꯍꯞꯇꯥ ꯑꯃ ꯐꯥꯈ꯭ꯔꯕꯗ ꯅꯣꯡꯃꯗꯤ ꯃꯦꯝꯆꯥ ꯑꯃꯥꯏꯕ ꯕꯤꯔꯒꯤ ꯃꯌꯨꯝꯗ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ. ꯃꯦꯝꯆꯥꯅ ꯊꯣꯛꯈꯤꯕꯗꯨ ꯊꯝꯕꯥꯜ ꯑꯗꯨ ꯗꯨꯀꯥꯟ ꯊꯣꯔꯛꯄꯗ ꯍꯥꯏꯐꯦꯠ ꯎꯍꯧꯏ.
ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤꯗ ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯣꯟꯅ ꯈꯟꯅꯔꯝꯃꯤ ꯑꯗꯨꯒ ꯂꯣꯟꯅ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯦꯝꯆꯥꯅ ꯑꯃꯥꯏꯕ ꯕꯤꯔꯒꯤ ꯃꯌꯨꯝꯗ ꯆꯪꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯂꯣꯟꯅ ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯃꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯃꯛ ꯂꯣꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯈꯤꯕ ꯋꯥꯐꯝ ꯑꯗꯣ ꯉꯁꯤꯃꯛ ꯄꯥꯡꯊꯣꯛꯄ ꯑꯩ ꯄꯥꯝꯖꯩ꯫ ꯕꯤꯔꯥ, ꯊꯕꯛꯁꯦ ꯃꯥꯏꯗꯤ ꯁꯣꯏꯗꯅ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯔꯤꯒꯤꯗꯃꯛ ꯅꯪꯅ ꯃꯥꯕꯨ ꯑꯁꯨꯝꯅ ꯃꯥꯡꯍꯟꯒꯦ ꯈꯜꯂꯤꯕꯅꯣ? ꯃꯦꯝꯆꯥ, ꯑꯣꯖꯥ ꯃꯥꯏꯕ, ꯃꯍꯥꯛꯁꯦ ꯑꯩꯅ ꯄꯣꯛꯄ ꯏꯆꯥ ꯅꯠꯇꯦ꯫ ꯑꯗꯨꯒ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯑꯣꯏꯅ ꯌꯥꯝꯅ ꯊꯣꯛꯂꯛꯀꯗꯧꯔꯤ꯫ ꯑꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯑꯣꯖꯥꯒꯤ ꯑꯋꯥꯃꯟ ꯁꯣꯏꯗꯅ ꯑꯩꯅ ꯄꯤꯖꯒꯅꯤ꯫ ꯕꯤꯔꯥ, ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯑꯗꯨꯝꯅ ꯄꯥꯝꯂꯕꯗꯤ꯫ ꯕꯤꯔꯥ ꯋꯥꯁꯦ ꯍꯥꯏꯔꯒ ꯌꯥꯏ ꯑꯃꯈꯛ ꯄꯨꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯁꯤꯖꯤꯟꯅꯔꯛꯇꯨꯅ ꯂꯥꯏꯖꯦꯜꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯀꯣꯅꯨꯡꯗ ꯂꯥꯏꯖꯦꯟ ꯂꯩꯀꯣꯜꯗ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯨꯠ ꯑꯗꯨꯁꯨ ꯃꯃꯤ ꯁꯥꯃꯤ ꯒꯨꯝꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯃꯗꯤ ꯏꯁꯤꯡ ꯆꯥꯏꯅꯅꯕ ꯄꯦꯔꯦ ꯄꯥꯏꯔꯤꯕ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯂꯥꯏꯖꯦꯜꯒꯤ ꯃꯁꯥ ꯄꯨꯝꯕ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯦꯜꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯃꯥꯏꯕ ꯕꯤꯔꯅ ꯄꯥꯏꯔꯤꯕ ꯌꯥꯏ ꯑꯗꯨꯗ ꯐꯥꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯝꯕꯥꯜ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯈꯥ ꯇꯥꯅ ꯕꯤꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯁꯦ ꯃꯁꯤꯒꯤ ꯌꯥꯏꯁꯦ ꯂꯧꯁꯤꯜꯂꯨ꯫ ꯃꯁꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯃꯨ꯫ ꯃꯁꯤ ꯈꯛꯇꯅ ꯃꯥꯕꯨ ꯑꯃꯨꯛ ꯍꯤꯡꯍꯟꯕ ꯉꯝꯒꯅꯤ꯫ ꯃꯁꯤꯕꯨ ꯃꯥꯡꯈ꯭ꯔꯕꯗꯤ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯀꯟꯕ ꯉꯝꯂꯣꯏ꯫ ꯃꯁꯤꯃꯗꯤ ꯀꯥꯎꯒꯅꯨ꯫ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯃꯤꯑꯣꯏꯕꯒꯤ ꯁꯛꯐꯝꯗ ꯑꯣꯜꯂꯛꯄꯁꯨ ꯉꯝꯂꯣꯏ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯦꯝꯆꯥ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ꯫ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯂꯃꯟ ꯑꯃ ꯇꯣꯟꯁꯤꯟꯖꯔꯤ꯫ ꯕꯤꯔꯥ, ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯁꯨ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯃꯗ ꯂꯩꯔꯨꯕ ꯇꯥꯔꯦ꯫ ꯃꯦꯝꯆꯥ, ꯐꯔꯦ ꯑꯣꯖꯥ ꯃꯥꯏꯕ꯫ ꯃꯦꯝꯆꯥ ꯅꯣꯛꯅꯣꯛꯇꯨꯅ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯇꯣꯝꯇ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯌꯥꯏ ꯑꯁꯦ ꯑꯩꯅ ꯃꯥꯡꯍꯟꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯍꯜꯂꯛꯑꯔꯣꯏꯀꯣ? ꯑꯗꯨꯗꯤ ꯌꯥꯏ ꯑꯁꯦ ꯃꯁꯤꯒꯤ ꯈꯣꯡꯕꯥꯜ ꯑꯁꯤꯗ ꯍꯦꯛꯇ ꯂꯪꯊꯔꯝꯂꯒꯦꯗ꯫ ꯃꯦꯝꯆꯥ ꯌꯥꯏ ꯑꯗꯨ ꯂꯪꯊꯔꯝꯃꯤ ꯑꯗꯨꯒ ꯆꯠꯈ꯭ꯔꯤ꯫ ꯊꯝꯕꯥꯜ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯃꯠꯇ ꯈꯟꯗꯅ ꯌꯥꯏ ꯑꯗꯨ ꯊꯤꯔꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯌꯥꯏ ꯑꯗꯨ ꯐꯪꯂꯤ꯫ ꯃꯊꯪꯇ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕꯁꯨ ꯐꯥꯎꯖꯔꯝꯃꯤ꯫ ꯊꯨꯅꯃꯛ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯅꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯆꯪꯍꯜꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯂꯩꯈꯣꯝ ꯂꯩꯅꯥꯡꯅ ꯌꯣꯝꯂꯤ꯫ ꯃꯍꯥꯛ ꯑꯉꯥꯎꯕꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯃꯈꯣꯜ ꯍꯧꯅ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩ, ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯃꯨꯛꯇꯗꯤ ꯊꯣꯛꯄꯤꯔꯛꯎꯕ꯫ ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯄꯥꯎ ꯑꯁꯦ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯦꯟꯒꯤ ꯄꯥꯎꯅꯤ ꯔꯥꯖꯀꯨꯃꯥꯔ꯫ ꯊꯝꯕꯥꯜꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯉꯁꯥꯏ ꯃꯈꯩ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯈꯜꯂꯝꯕ ꯄꯣꯏꯔꯩ ꯊꯨꯅꯃꯛ ꯆꯦꯟꯊꯣꯔꯛꯑꯝꯃꯤ꯫ ꯀꯔꯤ? ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯎ? ꯍꯥꯏꯌꯨ, ꯀꯔꯤ ꯄꯥꯎꯖꯦꯜ ꯄꯨꯔꯛꯂꯤꯕꯅꯣ? ꯊꯝꯕꯥꯜꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯣꯝꯕ ꯑꯃꯗ ꯆꯤꯊꯗ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯏ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯄꯣꯏꯔꯩ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯃꯍꯥꯛ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯌꯥꯏ ꯑꯗꯨꯃꯗꯤ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯣꯏꯔꯩ ꯑꯃꯥꯏꯕ ꯕꯤꯔꯕꯨ ꯎꯅꯕ ꯆꯠꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯇꯤ ꯂꯩꯕꯥꯛ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯂꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯄꯣꯏꯔꯩ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯍꯥꯛꯇꯛ ꯑꯁꯤꯗꯗꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯕꯨ ꯂꯨꯍꯣꯡꯂꯕꯗꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯆꯦꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯨꯍꯣꯡꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯄꯣꯏꯅꯨ ꯃꯥꯒꯤ ꯅꯤꯡꯖꯕ ꯄꯨꯝꯕ ꯊꯨꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯣꯏꯔꯩꯒꯤ ꯃꯄꯥꯕꯨꯡꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅ ꯅꯨꯡꯉꯥꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯣꯏꯅꯨ ꯅꯤꯡꯈꯥ ꯇꯝꯂꯤ꯫ ꯄꯣꯏꯅꯨ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯈꯪꯍꯧꯗꯅ ꯃꯅꯥꯏ ꯑꯃꯈꯛ ꯃꯍꯥꯛꯄꯨ ꯀꯧꯔꯝꯃꯤ꯫ ꯃꯁꯥꯗꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯀꯩꯗꯧꯔꯦ? ꯀꯅꯥꯅꯣ? ꯊꯣꯏꯕꯤ, ꯂꯩꯃꯔꯦꯝꯕꯤ, ꯀꯩꯗꯧꯔꯕꯒꯦ?
ꯑꯁꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯤꯔꯝꯂꯤꯁꯤꯕꯣ? ꯄꯣꯏꯅꯨ, ꯀꯩꯁꯨ ꯇꯧꯗꯦꯗ. ꯑꯩ ꯉꯁꯤꯗꯤ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ. ꯅꯤꯡꯊꯧꯗ ꯑꯩꯅ ꯆꯠꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯈꯛ ꯍꯥꯏꯗꯣꯛꯀꯅꯨ. ꯄꯣꯏꯅꯨ ꯀꯔꯤꯃꯠꯇ ꯃꯈꯥ ꯇꯥꯔꯨꯕ ꯇꯧꯗꯅ ꯊꯣꯛꯈ꯭ꯔꯤ. ꯑꯗꯨꯒ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ. ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯈꯟꯅꯗꯨꯅ ꯑꯃꯥꯏꯕ ꯕꯤꯔꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ. ꯄꯣꯏꯅꯨꯅ ꯃꯤꯑꯣꯏ ꯈꯔ ꯅꯦꯛꯇꯨꯅ ꯑꯃꯥꯏꯕ ꯕꯤꯔ ꯍꯜꯂꯛꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯁꯪꯗꯨꯅ ꯉꯥꯏꯍꯜꯂꯝꯃꯤ. ꯑꯗꯨꯒ ꯑꯃꯥꯏꯕ ꯕꯤꯔꯕꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩ ꯌꯥꯝꯅ ꯉꯛꯂꯝꯃꯤ. ꯑꯃꯗꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯣꯏꯅꯨ ꯑꯁꯤꯅ ꯁꯤꯟꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ. ꯑꯗꯨꯕꯨ ꯇꯣꯝꯕ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯈꯛꯇ ꯋꯥꯐꯝ ꯑꯁꯦ ꯈꯪꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯍꯦꯛꯇ ꯃꯥꯕꯨ ꯃꯔꯥꯟ ꯁꯤꯖꯤꯜꯂꯨꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯁꯣꯝꯗ ꯄꯥꯔꯤ ꯂꯩꯀꯣꯜꯗ ꯊꯣꯔꯛꯑꯝꯃꯤ. ꯇꯥꯂꯛ ꯑꯗꯨꯗ ꯃꯅꯥꯏ ꯑꯅꯤꯈꯛꯁꯨ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ. ꯈꯝꯕ, ꯃꯁꯤꯒꯤ ꯍꯨꯏ ꯑꯁꯤ ꯆꯥꯔꯗꯤ ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯅꯤꯗ. ꯈꯝꯕ, ꯑꯩꯗꯤ ꯅꯍꯥꯟꯅ ꯆꯥꯅꯤꯡꯂꯕꯅꯤꯗ. ꯑꯗꯨꯗ ꯏꯅꯤꯡꯊꯧꯅꯅꯦ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯕ ꯃꯇꯧꯗꯨꯗ ꯍꯦꯛꯇ ꯉꯝꯗꯕ. ꯅꯣꯡꯕꯥꯜ, ꯑꯁ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯦꯛꯇ ꯐꯥꯔꯒ ꯆꯥꯊꯣꯛꯂꯁꯤ ꯍꯥꯏꯕ꯭ꯔꯣ? ꯈꯝꯕ, ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯃꯁꯥꯗꯤ ꯐꯗꯤ ꯐꯔꯦ ꯑꯩ ꯍꯨꯏꯁꯦ. ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯄꯥꯔꯤ ꯃꯩꯍꯧꯅ ꯁꯥꯎꯈ꯭ꯔꯤ. ꯁꯥꯎꯅꯤꯡꯃꯟꯕꯅ ꯈꯨꯖꯤꯟꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯈꯨꯠꯇꯠꯂꯝꯃꯤ. ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯀꯤꯅ ꯆꯦꯟꯈ꯭ꯔꯤ. ꯄꯥꯔꯤ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯐꯠꯇꯕ ꯂꯤꯆꯠ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯃꯐꯝ ꯑꯁꯤꯗ ꯇꯝꯊꯤꯔꯕ ꯁꯛꯂꯣꯟ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯒꯅꯤ, ꯂꯩꯈꯤꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ. ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯄꯣꯏꯔꯩꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯑꯝꯃꯤ. ꯆꯪꯂꯛꯂꯨꯕ ꯃꯇꯝꯗꯗꯤ ꯄꯣꯏꯔꯩ ꯌꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯂꯥꯏꯖꯦ, ꯅꯪꯕꯨ ꯑꯩꯅ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ. ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕꯁꯨ ꯐꯪꯂꯔꯣꯏ. ꯃꯁꯤꯕꯨ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯍꯥꯏꯕꯗꯨꯔ? ꯄꯥꯔꯤꯁꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯝꯃꯤ. ꯄꯣꯏꯔꯩ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯅ, ꯍꯦ ꯌꯥꯏ, ꯅꯪꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯊꯝꯂꯛꯄꯒꯤ ꯀꯥꯟꯅꯕ ꯀꯩꯁꯨ ꯂꯩꯔꯔꯣꯏ. ꯅꯪꯁꯨ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ. ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏ ꯑꯗꯨ ꯃꯥꯒꯤ ꯀꯥꯗꯨꯗꯒꯤ ꯂꯪꯊꯣꯔꯛꯑꯝꯃꯤ. ꯄꯥꯔꯤ ꯅꯤꯡꯊꯧꯒꯤ ꯇꯦꯡꯊꯥꯈꯣꯜ ꯑꯗꯨ ꯌꯦꯡꯕ ꯉꯝꯈꯤꯗ꯭ꯔꯤ. ꯌꯥꯏ ꯑꯗꯨꯅ ꯇꯥꯛꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ. ꯌꯥꯏ ꯑꯗꯨ ꯃꯈꯨꯠꯇ ꯍꯥꯏꯐꯦꯠꯇꯪ ꯊꯦꯡꯂꯨꯕꯅꯤ. ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯤꯑꯣꯏꯕꯒꯤ ꯁꯛꯂꯣꯟꯗ ꯑꯣꯜꯂꯛꯂꯝꯃꯤ. ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯄꯣꯏꯔꯩ ꯍꯧꯒꯠꯂꯛꯑꯝꯃꯤ. ꯌꯥꯝꯅ ꯉꯛꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯛꯑꯝꯃꯤ. ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯣ? ꯑꯩꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯍꯜꯂꯣ. ꯄꯥꯔꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯂꯤꯔꯛꯂꯝꯃꯤ ꯃꯈꯥ ꯇꯥꯅ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈꯣꯡꯆꯠ ꯃꯥꯏꯊꯤꯔꯤ. ꯏꯅꯤꯡꯊꯧꯅ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯃꯇꯧ ꯑꯁꯤꯗ ꯑꯩꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯤ. ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯂꯪꯄꯥꯟ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ. ꯄꯣꯏꯔꯩ ꯄꯥꯔꯤꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯗꯨꯅ, ꯃꯔꯣꯞ, ꯍꯧꯖꯤꯛꯇꯤ ꯌꯥꯏ ꯑꯁꯦ ꯅꯪꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ. ꯑꯩꯒꯤ ꯏꯐꯝꯗ ꯀꯥꯟꯅꯕ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯔꯣꯏ. ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯆꯠꯈ꯭ꯔꯕꯅꯤ. ꯃꯔꯣꯞ, ꯅꯪ ꯌꯥꯏ ꯑꯁꯤ ꯄꯨꯗꯨꯅ ꯍꯟꯈ꯭ꯔꯣ. ꯅꯪꯒꯤ ꯏꯆꯦꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯂꯨꯔꯣ. ꯄꯥꯔꯤ ꯍꯔꯥꯎꯅ, ꯏꯅꯤꯡꯊꯧꯒꯤ ꯇꯧꯕꯤꯃꯜ ꯑꯩꯅ ꯄꯨꯟꯁꯤꯗ ꯀꯥꯎꯖꯔꯣꯏ. ꯃꯈꯣꯏ ꯑꯅꯤꯗ ꯀꯣꯟꯁꯤꯟꯅꯩ. ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯄꯥꯔꯤꯅ ꯍꯨꯏ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯑꯣꯟꯗꯨꯅ ꯂꯥꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ. ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯈꯣꯏ ꯑꯅꯤ ꯃꯄꯤꯔꯥ ꯆꯦꯟꯅꯩ. ꯑꯔꯣꯏꯕ ꯑꯣꯏꯅ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯄꯥꯔꯤ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯗꯨꯅ ꯌꯥꯏ ꯑꯗꯨꯗ ꯃꯥꯕꯨ ꯃꯥꯒꯤ ꯃꯥꯂꯪꯄꯥꯟ ꯑꯗꯨꯗ ꯌꯧꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ. ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯃꯥꯡꯈꯤꯔꯝꯃꯤ. ꯄꯣꯏꯔꯩ ꯃꯄꯤꯔꯥ ꯇꯥꯅ ꯂꯩꯍꯧꯏ. ꯁꯣꯝꯗ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯍꯧꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯥꯔꯤꯕꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯣꯟꯁꯤꯜꯂꯛꯑꯝꯃꯤ. ꯂꯩꯁꯤꯗꯤ ꯊꯋꯥꯏ ꯑꯣꯏꯕꯅ ꯃꯥꯕꯨ ꯀꯣꯟꯖꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯗꯨꯅ
mabu nuksina machagumna konjaba phangjari haina khanjarami. Parina yai adu puthoraktuna mase Laisirani da pirami. Yai adu mayada umsilami. Aduga kudak adu maktada magi haksang aduda changkhirami. Laisirani kudak maktuda miyoiba amagi saklol olami. Mataw aduda makoy pumba haraurami. Asamna makoy pumba nungsisana na laiminaki. Makoygi nuksiraba mayum aduda handuna mahusagumna laiminaki. Adubu Laisiri lairam lendigi makoygi kumhai adubu yengduna momonokjarami. Somda ningthau poirai amagi nupigi laman singba oina magi nupi amadi mama mapa animak kaisum sangda thamkhirami. Punsi chupa magi nupi laijalgi damakta madi parja mayamgi damak kathoklagi haina khanduna punsi lenki. Matang asida wari loijari. Wari asi pathokjaba matamda soikilankiba yaurabasu mayamna pukchal chauna ngakpigani khanjai. Mathangda mayamgi damakta phunga wari nungai nungai raba mongpuduna laksagi ngasigidi kainanaba yathang nijari.